ꯕꯪꯒꯥꯂꯤꯁꯨ ꯃꯍꯥꯛꯀꯤ ꯌꯨ ꯉꯥꯎꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯗꯨꯅ ꯍꯥꯏꯕꯗꯤ ꯖꯨꯋꯥꯔꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯗꯨꯅ ꯐꯝꯗꯨꯅ ꯉꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯅꯈꯣꯏꯒꯤ ꯅꯌꯨꯝꯗ ꯂꯩꯁꯥꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯅꯤ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯂꯩꯔꯦ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯔꯥꯝꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯥꯏꯕꯗꯤ ꯃꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯄꯒꯤ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯅꯈꯤ ꯕꯪꯒꯥꯂꯤꯁꯨ ꯁꯇ꯭ꯌꯗ ꯐꯣꯟ ꯇꯧꯔꯛꯏ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯁꯇ꯭ꯌꯅꯁꯨ ꯔꯥꯝꯅ ꯃꯥꯒꯤ ꯐꯣꯟꯗ ꯑꯩꯒꯤ ꯐꯣꯇꯣ ꯈꯔ ꯌꯥꯎꯈꯤꯕꯗꯨ ꯑꯩꯈꯣꯏꯒꯤ ꯎꯄꯨꯗ ꯎꯠꯇꯨꯅ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯀꯤꯍꯜꯂꯒ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯔꯥꯝꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯔꯥꯝꯅ ꯁꯇ꯭ꯌꯗ ꯅꯪꯅ ꯀꯤꯁ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨꯅ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯁꯇ꯭ꯌꯅꯗꯤ ꯅꯪꯅ ꯍꯥꯏꯕꯗꯨ ꯂꯣꯏꯅ ꯌꯥꯔꯒꯦ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯇꯧꯕꯗꯤ ꯌꯥꯔꯣꯏ ꯃꯐꯝ ꯑꯃꯗ ꯆꯠꯇꯨꯅ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯇ꯭ꯌꯅ ꯔꯥꯝꯕꯨ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯄꯨꯗꯨꯅ ꯂꯥꯛꯏ ꯇꯨꯔꯦꯜ ꯃꯄꯥꯟ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯔꯥꯝꯅ ꯃꯐꯝ ꯑꯁꯤꯗꯤ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯗꯨꯅ ꯊꯥꯒꯠꯇꯨꯅ ꯂꯩꯈꯤꯕꯅꯤ ꯃꯗꯨꯗ ꯁꯇ꯭ꯌꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯅꯪꯅ ꯄꯥꯝꯂꯤꯕꯗꯨ ꯑꯩꯅ ꯄꯤꯌꯨ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯪ ꯅꯁꯥꯃꯛ ꯂꯧꯖꯒꯦ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯔꯥꯝꯅ ꯍꯥꯏꯔꯛꯏ ꯑꯩ ꯏꯁꯥꯅ ꯂꯧꯖꯕꯕꯨꯗꯤ ꯅꯪꯅ ꯄꯤꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯔꯥꯝꯅ ꯁꯇ꯭ꯌꯗ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯕꯪꯒꯥꯂꯤ ꯑꯃꯁꯨꯡ ꯕꯪꯒꯥꯂꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯔꯥꯝꯕꯨ ꯐꯨꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯇꯨꯅ ꯑꯋꯣꯠ ꯑꯄꯥ ꯁꯥꯗꯨꯅ ꯃꯍꯥꯛꯄꯨꯁꯨ ꯑꯋꯥꯐꯝꯗ ꯇꯥꯍꯜꯂꯦ ꯑꯃꯁꯨꯡ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯇꯥꯔꯒꯗꯤ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯆꯦꯇ꯭ꯔꯥꯗ ꯃꯍꯥꯛꯅ ꯀꯥꯔꯟ ꯇꯨꯔꯟ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯄꯥꯈꯠꯈꯤꯕꯒꯤꯅꯤ ꯕꯪꯒꯥꯂꯤꯅ ꯅꯪꯒꯤ ꯐꯣꯟ ꯑꯗꯨ ꯄꯤꯔꯛꯎ ꯐꯣꯇꯣ ꯂꯧꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯥꯝꯅꯗꯤ ꯀꯔꯝꯕ ꯐꯣꯇꯣꯅꯣ ꯑꯩ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯇ꯭ꯌꯅ ꯐꯣꯟ ꯑꯗꯨꯗ ꯄꯤꯔꯛꯎ ꯑꯩ ꯑꯗꯨꯝ ꯂꯧꯊꯣꯛꯆꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯥꯝꯅ ꯑꯩꯉꯣꯟꯗꯗꯤ ꯐꯣꯇꯣ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯍꯥꯏꯕꯗꯤ ꯕꯪꯒꯥꯂꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯔꯥꯝꯗ ꯑꯦꯇꯦꯛ ꯇꯧꯔꯛꯏ ꯔꯥꯝꯁꯨ ꯄꯥꯏꯁꯤꯜꯂꯗꯨꯅ ꯁꯇ꯭ꯌꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯤꯟ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯦꯡꯕꯥꯟ ꯑꯗꯨꯗ ꯆꯨꯞꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯔꯥꯝꯁꯨ ꯑꯣꯟꯊꯣꯔꯛꯇꯨꯅ ꯕꯪꯒꯥꯂꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯐꯨꯊꯕ ꯍꯧꯔꯛꯏ ꯕꯪꯒꯥꯂꯤꯗ ꯔꯥꯝꯅ ꯍꯥꯏꯔꯛꯏ ꯑꯩꯁꯤ ꯃꯥꯔꯁꯦꯜ ꯑꯥꯔꯠꯀꯤ ꯑꯦꯛꯁꯄꯔꯠ ꯑꯃꯅꯤ ꯑꯩꯉꯣꯟꯗ ꯈꯟꯅꯕ ꯍꯧꯔꯛ ꯇꯥꯔꯒꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕꯪꯒꯥꯂꯤꯗ ꯃꯍꯥꯛꯅ ꯑꯩꯅ ꯅꯉꯣꯟꯗ ꯈꯨꯠ ꯊꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗꯗꯤ ꯌꯨ ꯉꯥꯎꯕ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯃꯉꯣꯟꯗ ꯌꯨ ꯑꯁꯤ ꯄꯤꯊꯧ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯆꯨꯝꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯔꯛꯂꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯕꯪꯒꯥꯂꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯔꯥꯝꯕꯨ ꯐꯥꯔꯗꯨꯅ ꯃꯆꯤꯟꯗ ꯌꯨ ꯑꯗꯨ ꯍꯩꯖꯤꯟꯕꯅꯤ ꯔꯥꯝꯅꯗꯤ ꯑꯩ ꯌꯨ ꯊꯛꯆꯔꯣꯏ ꯍꯥꯏꯗꯨꯅ ꯆꯦꯟꯖꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯅꯝꯗꯨꯅ ꯄꯤꯊꯛꯈꯤ ꯔꯥꯝꯁꯨ ꯌꯨ ꯉꯥꯎꯗꯨꯅ ꯃꯈꯣꯏꯅ ꯑꯁꯨꯝ ꯏꯜꯂꯗꯨꯅ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯕꯤꯔꯖꯨ ꯍꯥꯏꯕꯗꯤ MP ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯁꯨ ꯂꯩꯕꯅꯤ MP ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯅ ꯑꯩꯈꯣꯏ ꯃꯁꯦꯜꯗꯤ ꯃꯔꯤ ꯃꯇꯥ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯃꯁꯤꯒꯤ ꯃꯁꯛ ꯈꯪꯗꯕ ꯃꯤꯁꯤꯅ ꯆꯪꯂꯛꯇꯨꯅ ꯏꯃꯨꯡ ꯑꯁꯤ ꯀꯥꯏꯅꯕ ꯁꯤꯟꯕꯅꯤ ꯃꯍꯥꯛꯄꯨ ꯑꯩꯅ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕꯪꯒꯥꯂꯤꯅꯁꯨ ꯐꯨꯊꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯍꯥꯛꯇꯤ ꯃꯃꯥꯡꯊꯛꯀꯤ ꯋꯥꯔꯤ ꯑꯗꯨꯒꯤꯁꯨ ꯂꯃꯟ ꯈꯨꯝꯅꯤꯡꯗꯨꯅ ꯂꯩꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯕꯤꯔꯖꯨꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯊꯥꯖꯤꯟꯗꯨꯅ ꯔꯥꯝꯒ ꯐꯨꯅꯍꯜꯂꯛꯏ ꯔꯥꯝꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯈꯤ ꯍꯥꯏꯕꯗꯤ ꯏꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯈꯤꯕꯅꯤ ꯏꯁꯤꯡ ꯑꯗꯨꯗ ꯂꯨꯞꯄꯨꯕꯗꯒꯤꯗꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯈꯔ ꯂꯥꯛꯈꯤ ꯃꯍꯥꯛ ꯍꯧꯒꯠꯂꯛꯏ ꯑꯃꯁꯨꯡ ꯃꯃꯥꯡꯊꯛꯇ ꯃꯍꯥꯛꯅ ꯂꯟꯗꯟꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯁꯥꯟꯅꯈꯤꯕ ꯔꯒꯕꯤꯒꯤ ꯁ꯭ꯇꯥꯏꯜꯗ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯎꯔꯥ ꯑꯗꯨꯅ ꯀꯥꯎꯔꯗꯨꯅ ꯃꯈꯣꯏꯁꯤꯡꯕꯨ ꯂꯣꯏꯅ ꯐꯨꯊꯔꯛꯄꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯃꯁꯨꯡ ꯕꯪꯒꯥꯂꯤꯁꯨ ꯔꯥꯝꯅ ꯃꯈꯣꯏꯕꯨ ꯐꯨꯊꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯤꯗꯨꯅ ꯆꯦꯟꯈꯤ ꯔꯥꯝꯅ ꯕꯤꯔꯖꯨꯕꯨ ꯐꯨꯔꯕ ꯃꯇꯨꯡꯗ ꯆꯤꯡꯈꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗ ꯅꯪꯅ ꯈꯟꯅꯕ ꯍꯧꯔꯛꯀꯅꯣꯅ ꯑꯩꯅ ꯀꯌꯥꯔꯛ ꯁꯨꯅ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯄꯣꯞꯄꯝꯃꯅꯤꯅꯦ ꯌꯥꯔꯦ ꯅꯌꯨꯝꯗ ꯆꯠꯂꯣ ꯑꯗꯨꯒ ꯐꯖꯅ ꯆꯥꯔꯒ ꯇꯨꯝꯃꯨꯔꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯊꯝꯃꯝꯗꯨꯅ ꯔꯥꯝꯁꯨ ꯂꯥꯛꯈꯤ ꯕꯤꯔꯖꯨꯁꯨ ꯃꯍꯥꯛꯄꯨ ꯔꯥꯝꯅ ꯌꯥꯝ ꯊꯤꯅ ꯏꯀꯥꯏꯕ ꯄꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯏꯀꯥꯏꯈꯤ ꯑꯃꯁꯨꯡ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ ꯔꯥꯝꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯁꯇ꯭ꯌꯁꯨ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯐꯣꯟ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯔꯥꯝꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯀꯔꯤ ꯊꯤꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯇꯩꯔꯤꯕ ꯍꯥꯏꯕꯗꯤ ꯐꯨꯅꯔꯨꯕꯗ ꯇꯩꯔꯛꯈꯤꯕ ꯂꯩꯈꯣꯝꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯁꯇ꯭ꯌꯗ ꯂꯣꯏꯅ ꯇꯩꯁꯤꯟꯈꯤꯕꯅꯤ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯊꯤꯔꯤꯕꯁꯤ ꯑꯩꯒꯤ ꯐꯣꯟ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯇ꯭ꯌꯗ ꯍꯥꯏꯔꯛꯏ ꯁꯇ꯭ꯌꯁꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯏꯀꯥꯏꯖꯗꯨꯅ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯈꯤꯗꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯕꯪꯒꯥꯂꯤꯕꯨ ꯀꯧꯗꯨꯅ ꯔꯥꯝꯕꯨ ꯐꯨꯍꯜꯂꯒ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯔꯥꯝꯁꯨ ꯈꯪꯂꯕꯅꯤꯅ ꯃꯍꯥꯛ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯈꯤꯗꯦ ꯂꯩꯈꯣꯝꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯁꯥ ꯄꯨꯝꯕꯗ ꯂꯣꯏꯅ ꯇꯩꯁꯟꯈꯤ ꯑꯁꯨꯝ ꯇꯩꯁꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯄꯤꯈꯥꯎꯗ ꯌꯥꯎꯈꯤꯕ ꯍꯥꯏꯕꯗꯤ ꯁꯇ꯭ꯌꯒꯤ ꯄꯤꯈꯥꯎꯗ ꯌꯥꯎꯈꯤꯕ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯔꯛꯏ ꯉꯁꯥꯏ ꯐꯨꯅꯕ ꯃꯇꯝꯗ ꯔꯥꯝꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯂꯦꯡꯕꯥꯟꯗ ꯆꯨꯞꯈꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨꯁꯨ ꯁꯇ꯭ꯌꯒꯤ ꯄꯣꯀꯦꯠ ꯑꯗꯨꯗ ꯍꯥꯞꯆꯤꯟꯈꯤꯕꯅꯤ ꯐꯣꯟ ꯑꯅꯤ ꯂꯧꯊꯣꯔꯛꯇꯨꯅ ꯁꯤꯅ ꯅꯪꯒꯤ ꯐꯣꯟꯅꯤ ꯁꯤꯅ ꯑꯩꯒꯤ ꯐꯣꯟꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯐꯣꯟ ꯑꯁꯤꯗꯤ ꯀꯔꯝꯅ ꯑꯩꯒꯤ ꯁ꯭ꯀꯔꯠꯀꯤ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯁꯇ꯭ꯌꯗꯤ ꯉꯛꯆꯗꯨꯅ ꯂꯩꯔꯝꯃꯤ
ꯃꯗꯨꯗꯒꯤ ꯔꯥꯝ ꯍꯥꯏꯔꯦ ꯅꯪꯅ ꯄ꯭ꯂꯥꯟ ꯁꯤꯟꯗꯨꯅ ꯑꯩꯕꯨ ꯐꯨꯍꯜꯂꯗꯨꯅ ꯐꯣꯟ ꯑꯁꯤꯕꯨ ꯂꯧꯅꯕ ꯍꯣꯠꯅꯔꯤꯕꯅꯤꯅꯦ ꯑꯗꯨꯕꯨ ꯌꯥꯔꯔꯣꯏ ꯉꯁꯤꯗꯒꯤꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯤꯁ ꯇꯧꯕꯁꯦ ꯅꯣꯡꯃꯗ ꯃꯔꯤꯔꯛ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯇ꯭ꯌꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯥꯎꯗꯨꯅ ꯆꯠꯀꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯔꯥꯝꯅ ꯃꯍꯥꯛꯄꯨ ꯀꯧꯔꯗꯨꯅ ꯃꯉꯣꯟꯗ ꯀꯣꯟꯁꯤꯜꯂꯒ ꯀꯤꯁ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯁꯇ꯭ꯌꯁꯨ ꯃꯉꯣꯟꯗ ꯀꯣꯟꯁꯤꯜꯂꯒ ꯀꯤꯁ ꯇꯧꯕ ꯇꯥꯈꯤ ꯕꯥꯂꯔꯥꯖꯨꯁꯨ ꯃꯍꯥꯛꯀꯤ ꯂꯧꯐꯝ ꯑꯗꯨꯗꯒꯤ ꯆꯨ ꯈꯔ ꯌꯥꯟꯗꯨꯅ ꯂꯥꯛꯏ ꯃꯥꯅ ꯍꯥꯏꯔꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗꯒꯤ ꯄꯩꯁꯥꯅ ꯍꯦꯟꯅ ꯃꯃꯜ ꯂꯩꯈ꯭ꯔꯦ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯈꯟꯕ ꯑꯁꯤꯅꯤ ꯄꯩꯁꯥꯅꯕꯨ ꯍꯦꯛꯇ ꯅꯨꯡꯉꯥꯏꯕ ꯌꯥꯕ꯭ꯔꯅꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯄꯣꯠꯆꯩ ꯂꯩꯕ ꯂꯥꯛꯄ ꯃꯤꯁꯛ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯁꯔꯀꯥꯔꯅꯗꯤ ꯄꯣꯠꯆꯩꯒꯤ ꯃꯃꯜ ꯑꯁꯤ ꯐꯤꯛꯁ ꯇꯧꯗꯨꯅ ꯂꯩꯈꯤꯕꯅꯤ ꯂꯥꯏꯔꯕꯁꯤꯡꯗꯒꯤ ꯂꯩꯕꯁꯤꯅ ꯅꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯩꯗꯨꯅ ꯂꯥꯛꯄꯅꯤ ꯃꯁꯦꯟ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯃꯃꯥꯡꯗ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯄ ꯃꯇꯝꯗ ꯑꯃꯦꯔꯤꯀꯥꯗ ꯂꯩꯕ ꯏꯃꯨꯡ ꯑꯃꯅ ꯁꯇ꯭ꯌꯁꯤ ꯎꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯈꯣꯏꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯅꯤꯡꯉꯦꯅ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯕꯥꯂꯔꯥꯖꯨꯗ ꯇꯝꯕꯅꯤ ꯅꯨꯄꯥ ꯑꯗꯨ ꯑꯃꯦꯔꯤꯀꯥꯗ ꯌꯥꯝꯅ ꯆꯥꯎꯕ ꯗꯣꯛꯇꯔ ꯑꯃꯁꯨ ꯑꯣꯏꯔꯤ ꯍꯥꯏꯗꯨꯅ ꯇꯥꯏ ꯃꯗꯨꯅ ꯕꯥꯂꯔꯥꯖꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯈꯣꯏꯅ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯔꯤꯁꯤꯕꯣ ꯆꯤꯇ꯭ꯔꯥꯁꯨ ꯍꯥꯟꯅ ꯂꯨꯍꯣꯡꯒꯗꯕ ꯌꯥꯔꯣꯏꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯆꯤꯇ꯭ꯔꯥ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤꯗꯤꯅꯦ ꯕꯪꯒꯥꯂꯤꯅ ꯑꯗꯨꯃꯛ ꯊꯤꯡꯗꯨꯅ ꯂꯩꯔꯗꯕꯅꯤ ꯃꯗꯨꯅ ꯃꯄꯨ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯏꯆꯥꯅꯨꯄꯤ ꯆꯤꯇ꯭ꯔꯥ ꯂꯨꯍꯣꯡꯕꯁꯤꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯍꯣꯡꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯂꯦꯞꯅꯈꯤ ꯕꯪꯒꯥꯂꯤꯒ ꯆꯤꯇ꯭ꯔꯥꯒꯁꯨ ꯌꯥꯅꯔꯕꯅꯤꯅ ꯃꯍꯥꯛꯅ ꯕꯪꯒꯥꯂꯤꯗ ꯐꯣꯟ ꯇꯧꯗꯨꯅ ꯆꯤꯇ꯭ꯔꯥꯕꯨ ꯅꯝꯗꯅ ꯂꯨꯍꯣꯡꯕꯤꯗꯣꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕꯪꯒꯥꯂꯤꯗ ꯐꯣꯟ ꯇꯧꯈꯤ ꯕꯪꯒꯥꯂꯤꯁꯨ ꯖꯣꯋꯥꯔ ꯁꯥꯟꯅꯗꯨꯅ ꯌꯨ ꯊꯛꯇꯨꯅ ꯂꯩꯕꯅꯤ ꯍꯅꯨꯕꯗꯨꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈꯤ ꯏꯃꯨꯡ ꯃꯅꯨꯡ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯅꯤ ꯃꯔꯝꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯂꯨꯍꯣꯡꯕꯁꯤꯗ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯆꯤꯇ꯭ꯔꯥꯕꯨꯁꯨ ꯌꯥꯎꯍꯜꯂꯤꯕꯁꯤꯕꯨ ꯍꯥꯊꯨ ꯍꯥꯊꯨ ꯍꯣꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕꯅꯤ ꯃꯗꯨꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯆꯤꯇ꯭ꯔꯥ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎ ꯑꯁꯤ ꯕꯪꯒꯥꯂꯤꯅ ꯐꯪꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕꯁꯤ ꯊꯨꯒꯥꯏꯕ ꯂꯥꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯂꯨꯍꯣꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯅ ꯕꯪꯒꯥꯂꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯤꯇ꯭ꯔꯥꯕꯨ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯤꯇ꯭ꯔꯥꯕꯨꯁꯨ ꯄꯨꯗꯨꯅ ꯂꯥꯛꯏ ꯕꯪꯒꯥꯂꯤꯅ ꯃꯍꯥꯛꯀꯤ ꯕꯥꯏꯛ ꯑꯗꯨꯗ ꯆꯤꯇ꯭ꯔꯥꯕꯨ ꯍꯥꯞꯆꯤꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯧꯗꯣꯛꯇꯨꯅ ꯂꯥꯛꯄꯅꯤ ꯕꯪꯒꯥꯂꯤꯅ ꯆꯤꯇ꯭ꯔꯥꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯔꯥꯝꯅꯁꯨ ꯎꯏ ꯀꯔꯤꯅꯣ ꯕꯪꯒꯥꯂꯤꯅ ꯇꯧꯔꯤꯕꯁꯤꯕꯣ ꯅꯥꯇꯩ ꯌꯥꯝꯅ ꯆꯥꯔꯔꯣꯏꯅꯦ ꯑꯍꯜ ꯑꯗꯨꯅ ꯎ ꯇꯥꯔꯒꯗꯤ ꯍꯥꯏꯗꯨꯅ ꯔꯥꯝꯁꯨ ꯄꯥꯈꯠꯇꯨꯅ ꯕꯪꯒꯥꯂꯤꯕꯨ ꯈꯥꯝꯅꯕꯒꯤꯗꯃꯛꯇ ꯇꯥꯟꯅꯔꯛꯄꯅꯤ ꯑꯗꯨꯕꯨ ꯕꯪꯒꯥꯂꯤꯗꯤ ꯒꯥꯔꯤ ꯑꯗꯨꯃꯛ ꯊꯧꯗꯨꯅ ꯆꯠꯈꯤꯕꯅꯤ ꯔꯥꯝꯁꯨ ꯕꯪꯒꯥꯂꯤꯕꯨ ꯇꯥꯟꯅꯖꯔꯛꯄꯗꯨ ꯇꯥꯟꯅꯕ ꯐꯪꯈꯤꯗꯦ ꯃꯐꯝ ꯑꯗꯨꯗ ꯕꯥꯂꯔꯥꯖꯨ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯃꯄꯨ ꯑꯗꯨꯁꯨ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗ ꯂꯥꯛꯄꯗꯒꯤꯗꯤ ꯕꯪꯒꯥꯂꯤꯅ ꯆꯤꯇ꯭ꯔꯥꯕꯨ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯈꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯕꯪꯒꯥꯂꯤꯅ ꯃꯐꯝ ꯑꯃꯗ ꯃꯥꯟꯇꯣꯞ ꯑꯃ ꯁꯥꯔꯗꯨꯅ ꯆꯤꯇ꯭ꯔꯥꯕꯨ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈꯤꯕꯅꯤ ꯆꯤꯇ꯭ꯔꯥꯅꯗꯤ ꯂꯨꯍꯣꯡꯕꯁꯤ ꯄꯥꯝꯈꯤꯗꯦ ꯃꯍꯥꯛꯅ ꯃꯪꯒꯜ ꯁꯨꯇ꯭ꯔ ꯑꯗꯨ ꯁꯤꯒꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯔꯥꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯪꯒꯜ ꯁꯨꯇ꯭ꯔ ꯑꯗꯨꯕꯨ ꯃꯨꯟꯈꯤ ꯃꯗꯨꯗ ꯕꯪꯒꯥꯂꯤꯅ ꯃꯪꯒꯜ ꯁꯨꯇ꯭ꯔ ꯑꯗꯨꯕꯨ ꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯅꯤ ꯔꯥꯝꯅꯗꯤ ꯃꯁꯤ ꯄꯤꯕ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯁꯤ ꯇꯧ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯒꯨꯔꯨꯖꯤꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯔꯣꯏ ꯅꯪꯒꯤ ꯅꯄꯥꯒ ꯍꯥꯟꯅ ꯑꯝꯇ ꯋꯥꯔꯤ ꯁꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯋꯥꯗ ꯅꯪ ꯀꯩꯗꯧꯕ ꯌꯥꯎꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯕꯪꯒꯥꯂꯤꯅ ꯔꯥꯝꯗ ꯈꯨꯠ ꯊꯥꯕ ꯍꯧꯔꯛꯏ ꯔꯥꯝꯅꯁꯨ ꯍꯟꯗꯨꯅ ꯈꯨꯠ ꯊꯥꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛ ꯕ꯭ꯔꯦꯛ ꯐꯥꯈꯤ ꯑꯩ ꯅꯉꯣꯟꯗꯗꯤ ꯈꯨꯠ ꯊꯥꯕ ꯉꯝꯃꯣꯏ ꯑꯍꯜ ꯑꯗꯨꯒ ꯑꯝꯇ ꯋꯥꯔꯤ ꯁꯥꯟꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯕꯪꯒꯥꯂꯤꯅꯗꯤ ꯃꯉꯣꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯐꯨꯈꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯕꯥꯂꯔꯥꯖꯨꯁꯨ ꯄꯨꯂꯤꯁ ꯀꯌꯥ ꯄꯨꯔꯗꯨꯅ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯕꯪꯒꯥꯂꯤꯁꯨ ꯔꯥꯝꯗꯒꯤ ꯃꯪꯒꯜ ꯁꯨꯇ꯭ꯔ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯄꯥꯗꯨꯅ ꯊꯠꯇꯨꯅ ꯕꯪꯒꯥꯂꯤꯕꯨ ꯐꯨꯈꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯄꯥꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯕꯨ ꯀꯧꯁꯤꯜꯂꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯕꯪꯒꯥꯂꯤꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯕꯨ ꯏꯟꯊꯣꯛꯑꯗꯨꯅ ꯑꯃꯨꯛꯇ ꯇꯨꯃꯤꯟ ꯂꯩꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯄꯨ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯂꯨꯍꯣꯡꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯤꯡꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯈꯨꯠ ꯊꯥꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯑꯗꯨꯅ ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯃꯄꯨ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯑꯩꯕꯨ ꯀꯌꯥꯝ ꯇꯞꯊꯧ ꯍꯥꯏꯔꯤꯕꯅꯣ ꯈꯪꯉꯤ ꯃꯍꯥꯛ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤꯗꯤ ꯆꯤꯇ꯭ꯔꯥꯗ ꯑꯅꯤꯔꯛ ꯁꯨꯔꯕꯅꯤ ꯍꯥꯟꯅ ꯃꯍꯥꯛꯄꯨ ꯑꯦꯔꯦꯁ ꯇꯧꯍꯟꯈꯤ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯐꯔꯝꯃꯗꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯄꯨꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯆꯥꯅꯨꯄꯥꯗꯨꯅ ꯄꯨꯂꯤꯁꯇ ꯑꯝꯇ ꯊꯥꯗꯣꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯦꯁ ꯆꯟꯗꯣꯔꯤꯕꯁꯤ ꯀꯩꯒꯤꯗꯃꯛꯇ ꯆꯟꯗꯣꯔꯤꯕꯅꯣ ꯆꯤꯇ꯭ꯔꯥ ꯃꯁꯥꯃꯛꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯈꯤꯕ ꯇꯥꯔꯒꯗꯤ ꯄꯥꯛꯁꯤ ꯃꯊꯟꯇ ꯁꯤꯖꯈꯤꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯑꯁꯤ ꯑꯇꯣꯞꯄ ꯃꯤꯁꯛ ꯑꯃꯒ ꯂꯨꯍꯣꯡꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯁꯤ ꯍꯤꯡꯅ ꯍꯤꯡꯅ ꯁꯤꯕꯒ ꯆꯞ ꯃꯥꯟꯅꯔꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯃꯄꯥꯔ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯌꯦꯠꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯔꯥꯝꯗꯤ ꯕꯪꯒꯥꯂꯤ ꯑꯃꯁꯨꯡ ꯆꯦꯇ꯭ꯔꯥ ꯑꯁꯤ ꯍꯥꯟꯅ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯁꯤ ꯈꯪꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯨꯍꯣꯡꯕ ꯊꯤꯡꯕ ꯑꯗꯨ ꯃꯊꯟꯇ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯔꯛꯏ ꯃꯗꯨꯒꯤꯗꯤ ꯕꯪꯒꯥꯂꯤꯅ ꯍꯥꯏꯔꯛꯏ ꯃꯄꯥ ꯑꯃꯅ ꯃꯆꯥꯁꯤꯡ ꯑꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ
ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯗꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯐꯖꯅ ꯋꯦꯜꯀꯝ ꯇꯧꯏ ꯑꯗꯨꯒ ꯑꯩꯈꯣꯏꯗꯅ ꯐꯨꯕ ꯆꯩꯕ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯔꯥꯝꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯔꯥꯝꯗ ꯈꯨꯠ ꯊꯥꯒꯦ ꯇꯧꯏ ꯃꯄꯥꯗꯨꯅ ꯊꯤꯡꯈꯤ ꯕꯪꯒꯥꯔꯤꯅꯗꯤ ꯔꯥꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯪ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯁꯤꯡꯅꯗꯨꯅ ꯆꯠꯈꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯀꯥꯂꯥꯄꯥꯅꯤꯒꯤ ꯖꯦꯜꯗ ꯂꯩꯇꯥꯔꯒꯁꯨ ꯑꯩꯅ ꯕꯦꯜꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯅꯪꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯔꯥꯝꯅ ꯁꯤꯡꯅꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯕꯅꯤ ꯕꯪꯒꯥꯔꯤ ꯑꯃꯁꯨꯡ ꯔꯥꯝꯒ ꯐꯨꯅꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯔꯥꯝꯒꯤ ꯐꯣꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯄꯤꯈꯥꯎꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯇꯥꯈꯤꯕꯅꯤ ꯕꯪꯒꯥꯔꯤꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯕ ꯃꯇꯝꯗ ꯆꯦꯇ꯭ꯔꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯊꯟꯇ ꯀꯞꯆꯗꯨꯅ ꯂꯩꯍꯧꯏ ꯐꯣꯟ ꯑꯗꯨ ꯍꯥꯏꯕꯗꯤ ꯔꯥꯝꯒꯤ ꯐꯣꯟ ꯑꯗꯨ ꯈꯤꯡꯉꯩ ꯐꯣꯟ ꯑꯗꯨ ꯁꯇ꯭ꯌꯥꯅ ꯊꯦꯡꯅꯈꯤ ꯃꯥꯅ ꯄꯥꯏꯈꯠꯇꯨꯅ ꯈꯨꯡꯀꯠꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯃꯤꯁꯛ ꯑꯁꯤꯗꯤ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗ꯭ꯔꯦ ꯕꯥꯂꯥꯔꯥꯖꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯆꯟꯗ꯭ꯔꯁꯦꯈꯔꯅ ꯇꯧꯔꯛꯄ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯔꯥꯝ ꯑꯁꯤ ꯆꯟꯗ꯭ꯔꯁꯦꯈꯔꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯕꯁꯤ ꯁꯇ꯭ꯌꯥꯅ ꯈꯪꯕ ꯉꯝꯈꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯗꯒꯤ ꯃꯄꯨꯗꯨꯁꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯅ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯋꯥꯟꯊꯖꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯄꯨ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯇꯤ ꯑꯉꯥꯡ ꯃꯆꯥꯒꯨꯝꯅ ꯍꯤꯗꯥꯛ ꯀꯥꯞꯄ ꯃꯇꯝꯗ ꯌꯥꯝꯅ ꯀꯤꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝ ꯐꯥꯔꯗꯨꯅ ꯃꯍꯥꯛꯄꯨ ꯍꯤꯗꯥꯛ ꯀꯥꯞꯈꯤꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ECG ꯂꯧꯕ ꯃꯇꯝꯗꯁꯨ ꯅꯔꯁꯀꯤ ꯃꯃꯥꯡꯗ ꯐꯨꯔꯤꯠ ꯂꯧꯊꯣꯛꯄ ꯏꯀꯥꯏꯖꯩ ꯍꯥꯏꯗꯨꯅ ꯔꯥꯝꯗ ꯅꯔꯁ ꯑꯗꯨꯕꯨ ꯊꯥꯗꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯄꯅꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯂꯥꯌꯦꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗꯗꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯊꯣꯏꯗꯣꯛꯄ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯅꯥꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯌꯥꯝꯅ ꯀꯨꯏꯅ ꯑꯗꯨꯝ ꯄꯨꯟꯁꯤꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯄꯨ ꯑꯗꯨꯅ ꯅꯈꯣꯏꯅ ꯍꯦꯟꯖꯟꯅ ꯈꯟꯕꯩ ꯋꯥꯅꯤ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯄꯨ ꯑꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯗ ꯅꯪꯁꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯈꯪꯅ ꯆꯥꯟꯅꯕꯅꯤꯅ ꯑꯩꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯅꯪ ꯗꯣꯛꯇꯔ ꯑꯣꯏꯅ ꯄꯨꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯑꯗꯨꯅꯗꯤ ꯈꯨꯡꯒꯪꯗ ꯍꯣꯁꯄꯤꯇꯥꯜ ꯍꯥꯡꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯀꯥꯟꯅꯕ ꯀꯥ ꯍꯦꯟꯅ ꯂꯩꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯒꯦ ꯇꯧꯕ ꯃꯇꯝꯗ ꯁꯥꯎꯈ꯭ꯔꯒꯅꯤ ꯈꯜꯂꯗꯨꯅ ꯑꯩꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯊꯥꯗꯣꯛꯄꯗ ꯐꯔꯛ ꯌꯥꯝꯅ ꯇꯥꯒꯅꯤ ꯑꯅꯥꯕ ꯌꯥꯝꯅ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯄꯨ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯌꯥꯔꯦ ꯅꯪ ꯂꯥꯛꯅꯤꯡꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯅꯪ ꯃꯇꯝ ꯐꯪꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯄꯨ ꯑꯗꯨꯁꯨ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯅꯣꯛꯁꯟꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯄꯨ ꯑꯗꯨꯅ ꯀꯥꯔ ꯇꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯔꯥꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯒꯨꯔꯨꯖꯤ ꯅꯪꯅ ꯄꯥꯝꯂꯤꯕ ꯑꯁꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯍꯣꯁꯄꯤꯇꯥꯜ ꯍꯥꯡꯕ ꯑꯁꯤ ꯈꯛꯇ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯄꯨ ꯑꯗꯨꯁꯨ ꯍꯔꯥꯎꯗꯨꯅ ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯨꯕꯨ ꯅꯪꯅ ꯉꯝꯒꯗ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯑꯁꯨꯝ ꯂꯥꯛꯃꯤꯟꯅꯕ ꯃꯇꯝꯗ ꯔꯥꯝꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯃꯥꯡꯊꯛꯇ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯕꯕꯥꯗꯣ ꯂꯟꯗꯟꯗ ꯌꯥꯝꯅ ꯆꯥꯎꯕ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯈꯨꯡꯒꯪ ꯀꯌꯥꯁꯤꯡꯗ ꯆꯠꯇꯨꯅ ꯂꯥꯏꯔꯕ ꯀꯌꯥꯒꯤꯗꯃꯛꯇ ꯍꯣꯁꯄꯤꯇꯥꯜ ꯍꯥꯡꯗꯨꯅ ꯊꯕꯛ ꯀꯌꯥ ꯃꯔꯨꯝ ꯄꯥꯏꯈꯠꯈ꯭ꯔꯕꯅꯤ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯗꯤ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯁꯨ ꯑꯌꯥꯕ ꯄꯤꯔꯕꯅꯤ ꯃꯈꯣꯏꯅ ꯁꯄꯣꯔꯠ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯒꯨꯔꯨꯖꯤꯅꯕꯨ ꯑꯌꯥꯕ ꯄꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯕꯕꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨ ꯍꯟꯗꯛꯀꯤ ꯆꯍꯤꯃꯛꯇꯗ ꯍꯥꯡꯍꯟꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯄꯨ ꯑꯗꯨꯅ ꯅꯪꯅ ꯉꯥꯡꯂꯤꯕꯁꯤꯕꯨ ꯑꯁꯦꯡꯕꯔꯥ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨ ꯁꯦꯝꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯏ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯄꯨ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯥꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯔꯥꯝꯅ ꯄꯥꯝꯕ ꯃꯑꯣꯡꯗ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯗꯨꯅ ꯔꯤꯅꯣꯚꯦꯠ ꯇꯧ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈꯤ ꯔꯥꯝꯁꯨ ꯃꯄꯥꯒꯤ ꯃꯪꯂꯥꯟ ꯑꯗꯨ ꯊꯨꯡꯅꯅꯤ ꯈꯜꯂꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯕꯅꯤ ꯃꯍꯥꯛꯁꯨ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯌꯨꯝꯗ ꯃꯄꯥꯗ ꯐꯣꯟ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯤꯔꯛꯄ ꯃꯇꯝꯗ ꯐꯣꯟ ꯑꯗꯨ ꯂꯩꯔꯝꯗꯦ ꯇꯟꯖꯥ ꯑꯗꯨꯗ ꯁꯇ꯭ꯌꯥꯁꯨ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯐꯣꯟ ꯑꯁꯤ ꯊꯤꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯔꯥꯝꯁꯨ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕꯁꯤ ꯈꯪꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯗꯨꯅ ꯐꯣꯟ ꯑꯗꯨꯕꯨ ꯃꯨꯟꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯁꯇ꯭ꯌꯥꯅꯗꯤ ꯐꯣꯟ ꯑꯁꯤꯗ ꯌꯥꯎꯔꯤꯕꯁꯤ ꯅꯪꯒꯤ ꯅꯄꯥꯅ ꯅꯪꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯁꯤ ꯆꯟꯗ꯭ꯔꯁꯦꯈꯔ ꯑꯪꯀꯜꯒꯤ ꯃꯆꯥꯅꯨꯄꯥꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯥꯝꯅꯗꯤ ꯐꯣꯟ ꯑꯗꯨ ꯂꯧꯅꯕ ꯍꯣꯠꯅꯕꯅꯤ ꯃꯗꯨꯗ ꯁꯇ꯭ꯌꯥꯅ ꯔꯥꯝ ꯑꯁꯤ ꯆꯟꯗ꯭ꯔꯁꯦꯈꯔꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯕꯗꯒꯤꯗꯤ ꯃꯍꯥꯛꯅ ꯔꯥꯝꯗ ꯀꯤꯁ ꯇꯧꯔꯛꯇꯨꯅ ꯐꯣꯟ ꯑꯁꯤ ꯂꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯃꯃꯥꯡꯊꯛꯇ ꯃꯍꯥꯛꯅ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯕ ꯑꯗꯨꯒꯨꯝꯅ ꯔꯥꯝꯗ ꯑꯃꯨꯛ ꯇꯧꯔꯛꯄꯅꯤ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯅꯪ ꯑꯁꯤ ꯆꯟꯗ꯭ꯔꯁꯦꯈꯔꯒꯤ ꯃꯆꯥꯅꯨꯄꯥꯅꯤꯅ ꯍꯥꯏꯗꯣꯛꯇꯕꯒꯤ ꯃꯔꯝ ꯑꯁꯤ ꯅꯈꯣꯏꯒꯤ ꯅꯄꯨꯅ ꯅꯪꯕꯨ ꯇꯥꯟꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯈꯠꯇꯨꯅ ꯍꯥꯏꯗꯕ ꯑꯣꯏꯔꯝꯒꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ ꯑꯩꯅ ꯍꯥꯏꯗꯣꯛꯎꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨ ꯍꯥꯏꯗꯣꯛꯄ ꯇꯥꯔꯒꯗꯤ ꯅꯪ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯍꯥꯏꯗꯨꯅ ꯔꯥꯝꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯑꯅꯤꯁꯤ ꯀꯅꯥꯅ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯅꯔꯕꯅꯤꯅ ꯃꯈꯣꯏ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯣꯡꯃꯗꯤ ꯔꯥꯝꯅ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯐꯣꯟ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨ ꯑꯗꯨ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯕꯒꯤ ꯋꯥꯔꯤꯗꯨ ꯇꯝꯃꯤ ꯃꯍꯥꯛꯀꯤ ꯃꯄꯨꯁꯤ ꯌꯥꯝꯅ ꯑꯦꯛꯁꯥꯏꯠ ꯑꯣꯏꯃꯟꯕꯗꯨꯗ ꯍꯣꯁꯄꯤꯇꯥꯜꯗ ꯌꯧꯈꯤꯕꯅꯤ ꯍꯥꯔꯠ ꯑꯦꯇꯦꯛ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯄꯥꯗꯕꯨ ꯊꯦꯝꯖꯤꯟꯖꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯔꯥꯝꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯈꯣꯏ ꯏꯄꯨꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛ ꯈꯨꯡꯒꯪ ꯑꯁꯤꯗ ꯍꯣꯁꯄꯤꯇꯥꯜ ꯍꯥꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯈꯜꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠ ꯑꯁꯤ ꯑꯩꯅ ꯊꯨꯡꯍꯟꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯤ ꯃꯁꯤꯗ ꯕꯕꯥꯅ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ
ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯄꯥꯗꯨꯁꯨ ꯀꯩꯗꯧꯕꯒꯤ ꯄꯥꯡꯉꯣꯏꯗꯣꯔꯤꯕꯅꯣ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯣ ꯌꯥꯝꯅ ꯐꯖꯩ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯆꯪꯒꯗꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯑꯩꯅ ꯂꯣꯏꯅ ꯊꯥꯔꯛꯂꯒꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯕꯅꯤ ꯍꯥꯏꯔꯤꯕ ꯃꯃꯥꯟꯅꯕꯗꯨꯗ ꯂꯣꯏꯅ ꯊꯥꯍꯜꯂꯛꯑꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯇꯧ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯑꯩꯕु ꯉꯥꯛꯄꯤꯕ ꯉꯝꯃꯕꯗꯤ ꯐꯒꯅꯤꯗ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯊꯟꯇ ꯁꯣꯟꯖꯩ ꯃꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅꯁꯨ ꯕꯕꯥ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯍꯣꯁꯄꯤꯇꯥꯜꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤꯡ ꯑꯗꯣ ꯍꯥꯟꯅ ꯊꯥꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯨꯔꯥ ꯕꯪꯒꯥꯔꯤꯗꯨ ꯊꯦꯝꯅꯕ ꯑꯝꯇ ꯍꯣꯠꯅ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯥꯝ ꯑꯃꯁꯨꯡ ꯁꯇ꯭ꯌꯥꯗꯨ ꯅꯨꯡꯁꯤꯅꯔꯕꯅꯤꯅ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯕꯅꯤ ꯃꯗꯨꯗ ꯔꯥꯝꯅ ꯕꯪꯒꯥꯔꯤꯁꯤꯕꯨ ꯌꯨꯝꯗ ꯂꯩꯍꯟꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯁꯇ꯭ꯌꯥꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯍꯣꯁꯇꯦꯜꯗꯒꯤ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯌꯨꯝꯗ ꯂꯩꯕ ꯊꯦꯡꯅꯗꯦ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯑꯩꯁꯨ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯔꯥꯝꯅ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯈꯪꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯅꯥꯗ ꯍꯪꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯁꯨꯝ ꯈꯜꯂꯛꯇꯨꯅ ꯃꯍꯥꯛ ꯆꯦꯇ꯭ꯔꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯆꯦꯇ꯭ꯔꯥꯁꯨ ꯃꯍꯥꯛ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯎꯏ ꯃꯔꯝꯗꯤ ꯃꯍꯥꯛ ꯂꯨꯍꯣꯡꯒꯦ ꯇꯧꯕ ꯃꯇꯝꯗ ꯔꯥꯝꯅ ꯊꯨꯒꯥꯏꯈꯤꯕꯅꯤꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯥꯎꯕꯅꯤ ꯃꯗꯨꯗ ꯔꯥꯝꯅꯁꯨ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯆꯦꯇ꯭ꯔꯥꯅꯗꯤ ꯅꯪꯒꯤ ꯅꯔꯥꯜ ꯅꯠꯇꯦꯗ ꯃꯁꯤ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥꯡꯊꯛꯇꯁꯨ ꯂꯨꯍꯣꯡꯕ ꯑꯁꯤ ꯑꯅꯤꯔꯛ ꯀꯥꯏꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯃꯗꯨꯅ ꯔꯥꯝꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯄꯨꯝꯕꯁꯦ ꯅꯪꯒꯤ ꯅꯔꯥꯜ ꯅꯠꯇꯦꯅꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯁꯤ ꯕꯪꯒꯥꯂꯤꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯃꯗꯨꯗꯒꯤꯗꯤ ꯆꯦꯇ꯭ꯔꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯅ ꯃꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨ ꯕꯪꯒꯥꯂꯤꯗ ꯇꯥꯏꯅꯕꯤꯒꯅꯨ ꯃꯍꯥꯛꯅꯗꯤ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤ ꯑꯩꯅꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯔꯥ ꯑꯁꯦ ꯑꯩꯅꯅꯦ ꯊꯥꯖꯕꯒꯤꯗꯃꯛꯇ ꯑꯃꯁꯨꯡ ꯑꯩꯅ ꯏज्ꯖꯠ ꯇꯧꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯌꯥꯈꯤꯕꯅꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯕꯪꯒꯥꯂꯤꯅ ꯖꯨꯋꯥ ꯁꯥꯟꯅꯕ ꯑꯃꯁꯨꯡ ꯌꯨ ꯊꯛꯄꯒꯤ ꯊꯕꯛ ꯑꯁꯤꯗ ꯃꯥꯒꯤ ꯃꯄꯥꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯁꯥꯎꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯆꯦꯇ꯭ꯔꯥꯅ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯕꯨ ꯋꯥꯔꯤ ꯂꯤꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯑꯌꯨꯛ ꯉꯟꯇꯥ ꯄꯨꯖꯥ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯃꯗꯨꯅ ꯕꯪꯒꯥꯂꯤꯁꯨ ꯄꯨꯖꯥ ꯇꯧꯐꯝ ꯑꯗꯨꯗ ꯌꯨ ꯊꯛꯆꯤꯜꯂꯗꯨꯅ ꯑꯩꯒ ꯆꯦꯇ꯭ꯔꯥꯒ ꯂꯨꯍꯣꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀ ꯂꯨꯍꯣꯡꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩ ꯖꯨꯋꯥ ꯁꯥꯟꯅꯔꯔꯣꯏ ꯌꯨ ꯊꯛꯑꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯄꯥ ꯑꯗꯨꯅ ꯃꯃꯥꯡꯊꯛꯇ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯑꯃꯕꯨ ꯂꯨꯄꯥ ꯌꯨ ꯊꯛꯄ ꯖꯨꯋꯥ ꯁꯥꯟꯅꯕ ꯑꯃꯗ ꯊꯥꯕꯅꯤ ꯑꯗꯨꯕꯨ ꯄꯩꯁꯥ ꯅꯨꯡꯁꯥ ꯂꯣꯏꯅ ꯇꯦꯡꯈꯩ ꯃꯥꯡꯉꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯂꯤꯚꯔ ꯁꯤꯔꯣꯁꯤꯁ ꯇꯧꯗꯨꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯆꯦꯇ꯭ꯔꯥꯒꯤ ꯃꯔꯥꯏꯕꯛ ꯑꯁꯦ ꯑꯗꯨꯝꯅ ꯊꯣꯛꯍꯟꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯃꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯁꯤꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯕꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯜꯂꯤꯕꯁꯦ ꯅꯔꯥꯏꯕꯛ ꯁꯥꯕ꯭ꯔꯥ ꯏꯪꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥ ꯑꯗꯨꯅ ꯈꯟꯅꯔꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯇꯥꯟꯊꯣꯔꯛꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯕꯪꯒꯥꯂꯤꯁꯨ ꯌꯨ ꯐꯨꯟꯗ ꯉꯥꯎꯗꯨꯅ ꯆꯦꯇ꯭ꯔꯥꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ ꯆꯦꯇ꯭ꯔꯥꯅꯗꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯉꯛꯏꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯕꯪꯒꯥꯂꯤꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪ ꯔꯦꯞ ꯇꯧꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯆꯦꯇ꯭ꯔꯥꯗꯤ ꯌꯥꯝꯅ ꯍꯩꯅꯈꯤꯗꯦ ꯃꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕꯪꯒꯥꯂꯤꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪꯒ ꯑꯩꯒꯁꯨ ꯅꯨꯡꯁꯤꯅꯔꯤꯕꯅꯤ ꯑꯗꯨꯒ ꯂꯨꯁꯨ ꯂꯨꯍꯣꯡꯗꯣꯔꯕꯅꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯗꯣꯔꯕꯅꯤ ꯃꯁꯤ ꯇꯧꯕ ꯅꯠꯇ꯭ꯔꯒꯗꯤ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯔꯔꯣꯏ ꯍꯅꯨꯕꯗꯨꯅ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯕꯁꯦ ꯁꯨꯡꯌꯥ ꯌꯥꯗꯦ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯏꯖꯠ ꯑꯁꯤ ꯃꯥꯡꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯂꯨꯍꯣꯡꯕꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯕꯪꯒꯥꯂꯤꯁꯨ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯔꯦꯞ ꯇꯧꯅꯕ ꯍꯣꯠꯅꯔꯛꯏ ꯆꯦꯇ꯭ꯔꯥꯒꯤ ꯕ꯭ꯂꯥꯎꯁ ꯑꯗꯨꯕꯨ ꯆꯤꯡꯊꯣꯛꯀꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯅ ꯏꯃꯨꯡ ꯑꯗꯨꯅ ꯂꯥꯎ ꯈꯣꯡꯕ ꯇꯧꯕꯗꯒꯤꯗꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨꯅ ꯊꯣꯡ ꯑꯗꯨꯕꯨ ꯀꯧꯒꯥꯏꯔꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯆꯦꯇ꯭ꯔꯥꯒꯤ ꯕ꯭ꯂꯥꯎꯁ ꯃꯇꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯄꯥ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗꯗꯤ ꯔꯥꯝꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ ꯃꯔꯝꯗꯤ ꯃꯗꯨꯒꯤ ꯕꯪꯒꯥꯂꯤꯗꯨꯅ ꯁꯣꯂꯨꯁꯟ ꯊꯤꯕ ꯃꯇꯝꯗ ꯔꯦꯞ ꯅꯠꯇ꯭ꯔꯒꯗꯤ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯪꯗꯨꯅ ꯂꯩꯈꯤ ꯃꯗꯨꯗꯒꯤꯗꯤ ꯆꯦꯇ꯭ꯔꯥꯅ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯩꯅ ꯃꯤꯇꯣꯞꯇ ꯍꯥꯏꯔꯨꯔꯤꯕꯁꯤ ꯌꯥꯝꯅ ꯁꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯇ꯭ꯌꯥ ꯂꯥꯛꯇꯨꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯤ ꯑꯁꯦ ꯌꯥꯝꯅ ꯆꯨꯝꯕ ꯃꯤꯅꯤ ꯃꯍꯥꯛ ꯑꯁꯤ ꯆꯟꯗ꯭ꯔꯁꯦꯈꯔꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯆꯐꯨꯗꯨꯅ ꯃꯀꯣꯛꯇ ꯍꯩꯊꯖꯔꯒ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯄꯥ ꯆꯟꯗ꯭ꯔꯁꯦꯈꯔ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤꯡ ꯑꯗꯨ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯕꯅꯤꯗ ꯊꯥꯈ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯅꯪꯒꯤ ꯅꯈꯨꯔꯥ ꯕꯪꯒꯥꯂꯤꯗꯁꯨ ꯍꯥꯏꯌꯨ ꯃꯥꯅ ꯅꯪꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯕꯪꯒꯥꯂꯤꯗꯨꯗꯤ ꯔꯥꯝ ꯑꯃꯁꯨꯡ ꯃꯄꯨꯅ ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭ꯔꯕꯅꯤ ꯃꯍꯥꯛꯄꯨ ꯀꯔꯝꯅ ꯂꯧꯊꯣꯛꯇꯨꯅ ꯍꯥꯏꯗꯨꯅ ꯔꯥꯝꯁꯨ ꯌꯥꯝꯅ ꯃꯊꯥ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯔꯥꯝꯁꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥ ꯑꯗꯨꯕꯨ ꯂꯧꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯄꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯕꯦꯜꯗ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯕꯪꯒꯥꯂꯤꯕꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯂꯤꯕ ꯑꯁꯤꯗꯤ ꯑꯇꯩ ꯀꯅꯥꯝꯇꯅ ꯑꯣꯏꯔꯝꯗ꯭ꯔꯦ MP ꯑꯣꯏꯔꯤꯕ ꯃꯈꯣꯏꯒꯤ ꯕꯕꯥꯆꯧꯕꯗꯨꯒꯤ ꯃꯆꯥꯅꯨꯄꯥ MP ꯑꯗꯨꯅ ꯂꯧꯊꯣꯛꯄ ꯑꯣꯏꯔꯝꯃꯤ ꯃꯉꯣꯟꯗ ꯃꯐꯝ ꯑꯗꯨꯗ ꯌꯨ ꯀꯌꯥꯃꯔꯨꯝ ꯄꯤꯊꯛꯇꯨꯅ
ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯍꯨ ꯀꯥꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯤ ꯑꯁꯥꯎꯕꯗꯨꯗ ꯃꯩ ꯍꯥꯞꯆꯤꯟꯗꯨꯅ ꯂꯩꯕꯅꯤ ꯅꯈꯣꯏꯒꯤ ꯅꯄꯥꯗ ꯕꯤꯌꯔ ꯐꯦꯛꯇꯔꯤ ꯑꯃ ꯍꯥꯡꯁꯦꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ 500 ꯀꯔꯣꯔ ꯑꯗꯨꯁꯨ ꯃꯥꯡꯍꯟꯈ꯭ꯔꯦ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯀꯅꯥꯅꯣ ꯑꯃ ꯂꯥꯛꯂꯤꯕꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯃꯍꯥꯛ ꯑꯁꯤ ꯌꯨꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯅꯤ ꯑꯃꯁꯨ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯨꯡꯁꯤꯖꯔꯤꯕ ꯆꯦꯇ꯭ꯔꯥ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯒꯁꯨ ꯃꯔꯤ ꯂꯩꯅꯕ꯭ꯔꯥ ꯈꯪꯗꯦ ꯍꯣꯁꯄꯤꯇꯥꯜꯗ ꯌꯥꯝꯅ ꯂꯩꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕꯪꯒꯥꯔꯤꯗ ꯍꯨ ꯀꯥꯝꯁꯤꯟꯕ ꯍꯧꯔꯛꯏ ꯀꯔꯤꯅꯣ ꯍꯣꯁꯄꯤꯇꯥꯜꯒꯤꯁꯨ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯃ ꯄꯣꯔꯛꯑꯦ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯕꯨ ꯊꯨꯒꯥꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯕꯪꯒꯥꯔꯤꯗ ꯏꯟꯁꯤꯟꯕ ꯍꯧꯔꯛꯏ ꯕꯪꯒꯥꯔꯤꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯊꯣꯛꯂꯛꯏ ꯃꯈꯣꯏ ꯃꯁꯦꯅꯗꯤ ꯕꯪꯒꯥꯔꯤ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯩ ꯍꯥꯞꯆꯤꯜꯂꯕꯅꯤꯅ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯁꯥꯎꯕꯗꯨ ꯑꯣꯏꯔꯦ ꯏꯃꯨꯡ ꯃꯅꯨꯡ ꯍꯧꯖꯤꯛꯇꯤ ꯐꯖꯔꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯍꯔꯥꯎꯗꯨꯅ ꯂꯩꯈꯤ ꯃꯗꯨꯗꯒꯤꯗꯤ ꯕꯅꯤꯅ ꯔꯥꯝꯗ ꯐꯣꯟ ꯇꯧꯔꯛꯏ ꯃꯍꯥꯛꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯍꯣꯁꯄꯤꯇꯥꯜꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯕꯪꯒꯥꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯇ꯭ꯔꯛꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯔꯥꯝꯗ ꯄꯥꯎ ꯄꯤꯔꯛꯏ ꯔꯥꯝꯁꯨ ꯃꯐꯝ ꯑꯗꯨꯗ ꯍꯥꯊꯨ ꯃꯍꯥꯛꯀꯤ ꯕꯥꯏꯛ ꯑꯗꯨ ꯊꯧꯗꯨꯅ ꯇꯥꯟꯅꯔꯛꯄ ꯃꯇꯝꯗꯗꯤ ꯇ꯭ꯔꯛꯁꯤꯡ ꯑꯗꯨꯒ ꯊꯦꯡꯅꯈꯤ ꯇ꯭ꯔꯛꯁꯤꯡ ꯑꯗꯨ ꯎꯕꯗꯒꯤꯗꯤ ꯃꯍꯥꯛꯅ ꯈꯥꯝꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅꯗꯤ ꯔꯥꯝꯗ ꯇꯛꯈꯥꯏꯅꯕ ꯍꯣꯠꯅꯔꯛꯏ ꯕꯪꯒꯥꯂꯤꯅ ꯔꯥꯝꯕꯨ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯒꯥꯔꯤ ꯑꯗꯨ ꯊꯧꯖꯤꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯔꯥꯝꯅꯗꯤ ꯆꯣꯡꯊꯣꯛꯍꯧꯗꯨꯅ ꯒꯥꯔꯤ ꯑꯗꯨꯗ ꯌꯥꯟꯗꯨꯅ ꯏꯟꯅꯔꯛꯏ ꯃꯅꯤꯡꯗ ꯂꯥꯛꯂꯤꯕ ꯒꯥꯔꯤꯁꯤꯡ ꯑꯗꯨꯅꯁꯨ ꯔꯥꯝꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯔꯥꯝꯗꯤ ꯃꯈꯣꯏꯅ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯈꯤꯗꯦ ꯕꯪꯒꯥꯂꯤꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯔꯥꯝꯁꯨ ꯆꯣꯡꯁꯤꯜꯂꯛꯏ ꯑꯃꯁꯨꯡ ꯕꯪꯒꯥꯂꯤ ꯃꯈꯣꯏꯅꯤ ꯐꯨꯅꯔꯛꯇꯨꯅ ꯒꯥꯔꯤ ꯑꯗꯨ ꯋꯤꯟꯃꯤꯜ ꯑꯃꯗ ꯊꯣꯝꯖꯤꯜꯍꯟꯈꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯆꯣꯡꯊꯔꯛꯏ ꯕꯪꯒꯥꯂꯤꯅꯗꯤ ꯔꯥꯝꯗ ꯀꯌꯥꯔꯛ ꯍꯟꯅ ꯐꯨꯕꯅꯤ ꯑꯗꯨꯕꯨ ꯔꯥꯝꯅꯗꯤ ꯃꯉꯣꯟꯗ ꯈꯨꯠ ꯊꯥꯈꯤꯗꯦ ꯎꯄꯥꯏ ꯂꯩꯔꯛꯇꯕꯗꯒꯤꯗꯤ ꯔꯥꯝꯅ ꯕꯪꯒꯥꯂꯤꯕꯨ ꯇꯝꯊꯤꯅ ꯐꯨꯊꯔꯛꯏ ꯕꯪꯒꯥꯂꯤꯁꯨ ꯁꯤꯒꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯁꯤ ꯅꯪꯉꯣꯟꯗ ꯈꯨꯠ ꯊꯥꯅꯤꯡꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯁꯤ ꯑꯩꯒꯤ ꯏꯈꯨꯔꯥ ꯑꯣꯏꯔꯝꯗꯕ ꯇꯥꯔꯒꯗꯤ ꯉꯁꯥꯏꯅ ꯁꯤꯔꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯪꯒꯥꯂꯤꯁꯨ ꯉꯛꯈꯤ ꯔꯥꯝꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯁꯦ ꯂꯟꯗꯟꯗ ꯂꯩꯈꯤꯕ ꯅꯪꯒꯤ ꯅꯌꯥꯝꯕ ꯆꯟꯗ꯭ꯔꯁꯦꯈꯔꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯍꯥꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯕꯕꯥꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯥꯔꯛꯄꯅꯤ ꯔꯥꯝꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗꯗꯤ ꯕꯪꯒꯥꯂꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯔꯥꯝꯁꯨ ꯒꯥꯔꯤ ꯑꯗꯨ ꯃꯩ ꯆꯥꯛꯂꯛꯄ ꯇꯥꯔꯒꯗꯤ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤꯡ ꯑꯗꯨꯕꯨ ꯆꯤꯡꯊꯅꯕ ꯍꯣꯠꯅꯖꯕꯅꯤ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥ ꯕꯪꯒꯥꯂꯤꯗꯨꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯉꯛꯏ ꯃꯍꯥꯛꯁꯨ ꯃꯇꯦꯡ ꯄꯥꯡꯅꯕꯅꯤꯅ ꯕꯪꯒꯥꯂꯤꯒ ꯂꯥꯛꯃꯤꯟꯅꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯇꯦꯡ ꯄꯥꯡꯂꯗꯨꯅ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤꯡ ꯑꯗꯨꯕꯨ ꯐꯖꯅ ꯂꯧꯊꯃꯤꯟꯅꯈꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯊꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ MP ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯔꯥꯝꯁꯨ ꯂꯥꯛꯏ ꯔꯥꯝꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯄꯥꯈꯠꯅꯕꯅꯤ ꯑꯗꯨ ꯃꯈꯣꯏꯅ ꯊꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯔꯥꯝꯗꯤ ꯂꯩꯔꯝꯗꯦ ꯃꯈꯣꯏꯅ ꯏꯃꯨꯡ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯔꯥꯝꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯃꯐꯝ ꯑꯗꯨꯗ ꯔꯥꯝꯅ ꯐꯝꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ MP ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯗꯤ ꯁꯥꯎꯕꯅ ꯂꯣꯏꯈꯤ ꯑꯗꯨꯕꯨ ꯃꯄꯥꯗꯨꯅ ꯃꯈꯣꯏꯕꯨ ꯐꯥꯊꯈꯤ ꯃꯗꯨꯗꯒꯤꯗꯤ ꯔꯥꯝꯅ ꯍꯥꯏꯔꯛꯏ ꯏꯄꯨ ꯅꯪꯅ ꯐꯠꯇꯕ ꯊꯕꯛ ꯃꯌꯥꯝ ꯇꯧꯕꯅꯤꯅ ꯏꯁꯣꯔꯃꯛꯅꯁꯨ ꯅꯍꯥꯛꯄꯨ ꯋꯤꯜ ꯆꯤꯌꯔꯗ ꯐꯝꯍꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯕꯁꯨ ꯌꯥꯔꯦꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯔꯥꯝꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯈꯣꯏꯒꯤ ꯏꯄꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯁꯥꯅꯕꯒꯤꯗꯃꯛꯇ ꯈꯨꯡꯒꯪ ꯑꯁꯤꯗ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ ꯃꯁꯤꯗ ꯅꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯒꯗꯤ ꯄꯥꯡꯉꯨ ꯅꯠꯇ꯭ꯔꯒꯗꯤ ꯃꯁꯤꯗ ꯈꯨꯠ ꯊꯤꯟꯖꯤꯜꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅꯅꯦ ꯑꯩꯒꯤ ꯃꯔꯤ ꯃꯇꯥ ꯑꯝꯇ ꯍꯥꯠꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ MP ꯑꯗꯨꯅ ꯅꯪꯒꯨꯝꯕ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯑꯩꯈꯣꯏꯗ ꯙꯝꯀꯤ ꯄꯤꯔꯤꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯔꯥꯝꯅ ꯑꯩꯗꯤꯅꯦ ꯃꯤꯉꯣꯟꯗ ꯙꯝꯀꯤ ꯄꯤꯗꯦ ꯑꯩꯗꯤ ꯗꯥꯏꯔꯦꯛꯅꯤ ꯇꯧꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ MP ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯑꯆꯥꯟꯕ ꯍꯨꯏ ꯑꯣꯏꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯥꯝꯅ ꯃꯈꯨꯔꯥ ꯑꯗꯨꯕꯨ ꯀꯧꯁꯤꯜꯂꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯅꯔꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯄꯥ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅꯁꯨ ꯇꯥꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯁꯥꯎꯈꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯔꯥꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯨ ꯂꯤꯂꯤ ꯑꯃꯕꯨ ꯃꯍꯥꯛꯀꯤ ꯃꯄꯨ ꯑꯆꯧꯕꯗꯨꯒꯤ ꯃꯅꯥꯛꯇ ꯂꯪꯁꯤꯜꯂꯗꯨꯅ ꯋꯤꯜ ꯆꯤꯌꯔ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯃꯩꯈꯦꯠ ꯂꯪꯁꯤꯜꯂꯗꯨꯅ ꯃꯩ ꯍꯧꯍꯟꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯄꯨ ꯑꯗꯨꯁꯨ ꯑꯁꯨꯛ ꯀꯨꯏꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯣ ꯂꯦꯞꯈꯠꯂꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯊꯣꯡꯖꯤꯟꯗ ꯂꯥꯛꯂꯤꯕ ꯃꯤꯁꯛꯁꯤꯡ ꯑꯁꯤ ꯅꯣꯡꯃꯅ ꯊꯕꯛ ꯅꯤꯕꯒꯤ ꯂꯥꯛꯏ ꯅꯣꯡꯃꯅ ꯃꯇꯦꯡ ꯅꯤꯕꯒꯤ ꯂꯥꯛꯏ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯙꯝꯀꯤ ꯄꯤꯔꯝꯃꯒ ꯆꯠꯈꯤꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯟꯇ꯭ꯔꯤ ꯑꯗꯨꯅꯗꯤ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯁꯤ ꯁꯤꯈ꯭ꯔꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯁꯤꯗꯦ ꯂꯥꯛꯂꯤꯕ ꯃꯤꯁꯛ ꯑꯁꯤꯗꯤ ꯃꯍꯥꯛꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯃꯁꯛ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯥꯝ ꯑꯃꯁꯨꯡ ꯕꯪꯒꯥꯂꯤꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯊꯕꯛ ꯑꯗꯨꯕꯨ ꯅꯤꯡꯊꯤꯖꯅ ꯇꯧꯅꯤꯡꯉꯦ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯔꯥꯝꯗ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ ꯑꯗꯨ ꯂꯟꯗꯟꯗꯒꯤ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯥꯝꯗꯤ ꯌꯥꯝꯅ ꯄꯥꯈꯠꯈꯤ ꯃꯔꯝꯗꯤ
ꯁꯥꯟꯅꯔꯤꯕ ꯂꯤꯂꯥ ꯑꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤꯗꯨ ꯈꯪꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯈꯠꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯍꯥꯊꯨ ꯃꯌꯨꯝ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯆꯟꯅꯨꯄꯤꯗꯨꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯊꯦꯡꯅꯩ꯫ ꯃꯄꯨ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯅꯪꯅ ꯂꯣꯠꯂꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯪꯉꯝꯃꯣꯏꯗꯕ ꯃꯥꯟꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯥꯝꯗꯤ ꯌꯥꯝꯅ ꯄꯥꯈꯠꯈꯤ꯫ ꯃꯗꯨꯗ ꯃꯆꯟꯅꯨꯄꯤꯗꯨꯗ ꯃꯍꯥꯛꯅ ꯌꯦꯡꯖꯔꯗꯨꯅ ꯂꯣꯏꯔꯦꯗꯅ ꯉꯁꯤꯗꯤ ꯍꯥꯏꯗꯨꯅ ꯈꯟꯖꯈꯤꯕꯅꯤ꯫ ꯃꯗꯨꯗ ꯃꯄꯨꯗꯨꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯑꯩꯅ ꯅꯣꯏꯗ ꯍꯥꯏꯗ꯭ꯔꯥ ꯃꯍꯥꯛ ꯄꯥꯈꯠꯍꯟꯒꯦ ꯍꯥꯏꯗꯨꯅ, ꯍꯧꯖꯤꯛ ꯄꯥꯈꯠꯂꯤꯁꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯔꯥꯝꯕꯨ ꯀꯣꯟꯁꯤꯜꯂꯗꯨꯅ ꯄꯨꯁꯤꯜꯂꯗꯨꯅ ꯆꯪꯉꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯨꯝꯕ ꯅꯆꯟꯅꯨꯄꯤꯁꯤ ꯂꯥꯛꯀꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯎ ꯌꯥꯗ꯭ꯔꯥ? ꯃꯍꯥꯛꯄꯨ ꯂꯧꯔꯨꯅꯕꯒꯤꯗꯃꯛꯇ ꯃꯤ ꯊꯥꯔꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯗꯨꯗ ꯔꯥꯝꯅ ꯃꯍꯥꯛ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯨꯗ꯭ꯔꯦ, ꯃꯔꯝ ꯑꯗꯨꯅꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯄꯨꯗꯨꯗ ꯁꯦꯡꯗꯣꯛꯏ꯫ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯕꯪꯒꯥꯂꯤꯗꯤ ꯁꯣꯔ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯖꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯆꯟꯅꯨꯄꯤꯗꯨꯕꯨꯁꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯏ꯫ ꯃꯆꯟꯅꯨꯄꯤꯗꯨꯒ ꯃꯕꯨꯡ ꯑꯗꯨꯒ ꯀꯥꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯔꯤꯝꯇ ꯍꯥꯏꯗꯕꯤꯗ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯃꯆꯟꯅꯨꯄꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯅꯪ ꯈꯛꯇꯅ ꯏꯄꯨ ꯏꯕꯦꯟꯒꯤ ꯅꯨꯡꯁꯤꯕꯁꯤꯕꯨ ꯐꯪꯕ ꯌꯥꯕ꯭ꯔꯥ? ꯑꯩꯁꯨ ꯐꯦꯃꯤꯂꯤꯒ ꯂꯩꯃꯤꯟꯅꯅꯤꯡꯉꯤ, ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯆꯟꯅꯨꯄꯤ ꯑꯗꯨꯒ ꯁꯇ꯭ꯌꯒ ꯐꯝꯃꯤꯟꯅꯕ ꯃꯇꯝꯗ ꯃꯆꯟꯅꯨꯄꯤꯗꯨꯅ ꯅꯪꯅ ꯑꯩꯒꯤ ꯏꯅꯝꯃꯗꯨꯔ ꯍꯥꯏꯗꯨꯅ ꯂꯛꯅꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯁꯇ꯭ꯌꯅ ꯂꯟꯗꯟꯗ ꯅꯪꯒꯤ ꯅꯕꯨꯡꯒꯤ ꯒꯔꯜꯐ꯭ꯔꯦꯟꯁꯀ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯟꯅꯨꯄꯤꯗꯨꯅꯗꯤ ꯅꯪ ꯀꯜꯂꯛꯏꯔꯥ ꯍꯥꯏꯗꯨꯅ ꯂꯛꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯗꯨꯅ ꯂꯩꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯣꯡꯃꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯃꯒꯤ ꯃꯤ ꯑꯃꯅ ꯃꯆꯥꯅꯨꯄꯤꯒꯤ ꯕꯥꯔꯗꯦ ꯇꯧꯅꯕꯒꯤꯗꯃꯛꯇ ꯕꯥꯔꯇꯣꯟ ꯄꯤꯕ ꯂꯥꯛꯏ꯫ ꯔꯥꯝꯅꯗꯤ ꯕꯪꯒꯥꯂꯤ ꯑꯁꯤ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯄ꯭ꯂꯥꯟ ꯑꯃ ꯌꯥꯠꯈꯤ꯫ ꯃꯍꯥꯛꯅ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯕꯪꯒꯥꯂꯤ ꯑꯁꯤ ꯌꯨꯝꯗ ꯆꯪꯍꯟꯅꯤꯡꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯎ, ꯑꯩꯅ ꯍꯥꯏꯕ ꯑꯣꯔꯗꯔ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯣꯂꯣ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯅꯦꯒꯤ ꯃꯆꯥ ꯑꯗꯨꯗ ꯑꯩꯁꯨ ꯕꯥꯔꯗꯦ ꯇꯧꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯛꯏ꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯑꯩꯒꯤ ꯕꯥꯔꯗꯦ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯕꯣꯛ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯅꯗꯤ ꯅꯪꯗꯤ ꯀꯔꯝꯍꯥꯏꯅ ꯕꯥꯔꯗꯦ ꯇꯧꯗꯣꯏꯕ? ꯏꯃꯨꯡ ꯑꯁꯤꯗ ꯕꯥꯔꯗꯦ ꯇꯧꯕꯕꯨ ꯌꯥꯕ꯭ꯔꯥ? ꯅꯪꯒꯤ ꯅꯄꯨꯅ ꯌꯥꯗꯦ ꯈꯪꯉꯤꯗꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯄꯨ ꯑꯗꯨꯕꯨ ꯅꯥꯀꯟꯗ ꯌꯩꯗꯨꯅ ꯇꯥꯍꯟꯗꯨꯅ ꯍꯥꯏꯕꯅꯤ꯫ ꯃꯗꯨꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯗꯤ ꯕꯥꯔꯗꯦ ꯑꯁꯤ ꯄꯥꯡꯊꯣꯛꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯑꯩꯈꯣꯏ ꯏꯆꯦ ꯁꯇ꯭ꯌꯒꯤꯗꯤ ꯕꯥꯔꯗꯦ ꯇꯧꯈꯤꯕꯒꯤ ꯐꯣꯇꯣ ꯂꯩ, ꯃꯥꯅ ꯕꯥꯔꯗꯦ ꯇꯧꯕꯅ ꯌꯥꯔꯒ ꯑꯩꯅ ꯇꯧꯕꯅ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯑꯉꯥꯡꯒꯤ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯇꯝꯗꯨꯗꯗꯤ ꯅꯈꯣꯏꯒꯤ ꯕꯪꯒꯥꯂꯤ ꯃꯥꯃꯥꯗꯣ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯂꯩꯇꯦꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯥꯝꯅ ꯑꯗꯨ ꯈꯛꯇꯒꯤ ꯋꯥ ꯑꯣꯏꯔꯦ, ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯕꯪꯒꯥꯂꯤꯗꯨ ꯌꯨꯝꯗ ꯑꯃꯨꯛ ꯀꯧꯔ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯄꯨ ꯑꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯟꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯒꯤ ꯒꯨꯔꯨꯖꯤꯁꯦ, ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯒꯨꯔꯨꯖꯤꯁꯤꯅ ꯕꯪꯒꯥꯂꯤꯁꯤ ꯌꯥꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯥꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯅ ꯀꯩꯗꯧꯕꯒꯤꯗꯃꯛꯇ ꯕꯪꯒꯥꯂꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯒ ꯂꯩꯍꯟꯒꯅꯤ? ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯥꯏꯊꯣꯡꯗ ꯃꯤꯅꯣꯛ ꯑꯃꯈꯛꯇ ꯂꯥꯛꯄꯗꯨꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯦ꯫ ꯕꯥꯔꯗꯦꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯆꯠꯆꯈꯤꯁꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯅ ꯃꯄꯨꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ? ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕ ꯋꯥꯗꯨꯅ ꯈꯟꯅꯗꯨꯅ ꯀꯔꯤꯕꯨ ꯀꯥꯟꯅꯔꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯥꯝꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯑꯗꯨꯗꯤ ꯑꯗꯣꯝꯅ ꯄ꯭ꯔꯨꯞ ꯇꯧꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯒꯤ ꯒꯨꯔꯨꯖꯤꯒꯤ ꯊꯃꯣꯏꯁꯤ ꯅꯨꯡꯒꯤ ꯊꯃꯣꯏ ꯄꯥꯜꯂꯦ ꯍꯥꯏꯕꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯒꯨꯔꯨꯖꯤꯗꯨꯅ ꯍꯧꯒꯠꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯧꯒꯦꯁꯨ ꯀꯧꯔꯣ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯕꯥꯔꯗꯦ ꯇꯧꯒꯦꯗꯨꯁꯨ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯥꯝꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯕꯥꯔꯗꯦ ꯇꯧꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯀꯔꯝꯅ ꯀꯧꯒꯅꯤ? ꯃꯍꯥꯛꯁꯤ ꯀꯣꯛ ꯈꯔ ꯂꯩꯈꯠꯄꯅꯤ, ꯃꯔꯝ ꯑꯗꯨꯅ ꯒꯨꯔꯨꯖꯤꯅ ꯑꯣꯏꯅ ꯀꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯐꯔꯦ ꯑꯗꯨꯗꯤ ꯀꯧꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯕꯪꯒꯥꯂꯤ ꯀꯧꯕ ꯂꯥꯛꯈꯤ꯫ ꯕꯪꯒꯥꯂꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯄꯩꯁꯥ ꯊꯤꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯍꯥꯛ ꯂꯩ ꯃꯄꯥ ꯎꯕ ꯃꯇꯝꯗ ꯁꯛ ꯀꯥꯛꯇꯨꯅ ꯑꯩꯈꯣꯏꯗꯤ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯃꯨꯛꯇꯨꯅ ꯂꯩꯈꯤ꯫ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯄꯥ ꯑꯗꯨ ꯍꯟꯗꯨꯅ ꯆꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯔꯥꯝꯅ ꯃꯍꯥꯛꯄꯨ ꯈꯥꯝꯈꯤ꯫ ꯃꯍꯥꯛꯀꯤ ꯐꯤ ꯑꯗꯨ ꯔꯥꯝꯒꯤ ꯃꯅꯒꯟꯗ ꯏꯜꯂꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯔꯥꯝꯒꯤ ꯃꯔꯦꯡꯕꯥꯟꯗ ꯊꯝꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯄꯥꯗꯨꯅ ꯉꯥꯡꯕ ꯁꯥꯔꯗꯨꯅ ꯑꯉꯥꯡꯒꯤ ꯕꯥꯔꯗꯦ ꯂꯩ, ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯌꯨꯝꯗ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯏꯟꯚꯥꯏꯇꯦꯁꯟ ꯄꯤꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯅ ꯕꯪꯒꯥꯂꯤꯁꯨ ꯃꯍꯥꯛꯀꯤ ꯃꯤ ꯑꯗꯨꯗ ꯕꯥꯔꯗꯦ ꯑꯗꯨ ꯆꯠꯂꯨꯔꯣ, ꯆꯥꯕ ꯊꯛꯄ ꯇꯧꯔꯒ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯔꯥꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯅ ꯃꯁꯥꯃꯛꯅ ꯍꯥꯏꯗꯕꯤꯗ ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯄꯅꯤꯅ ꯆꯠꯄꯗꯨꯁꯨ ꯑꯩ ꯆꯠꯂꯔꯣꯏ, ꯃꯤ ꯑꯇꯣꯞꯄ ꯆꯠꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗꯒꯤꯗꯤ ꯃꯄꯥꯗꯨꯅ ꯕꯥꯔꯗꯦ ꯄꯥꯡꯊꯣꯛꯄꯗꯨ ꯂꯥꯛꯑꯣ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯔꯥꯝꯒꯤ ꯃꯅꯥꯛꯇ ꯁꯇ꯭ꯌ ꯂꯥꯛꯇꯨꯅ ꯃꯇꯥꯡ ꯑꯁꯤ ꯆꯥꯔꯦ, ꯐꯪꯁꯟ ꯑꯁꯤꯒꯤ ꯆꯥꯟꯁ ꯂꯧꯔꯗꯨꯅ ꯅꯈꯣꯏꯒꯤ ꯅꯄꯨꯗ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯩ, ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯐꯣꯡꯗꯣꯛꯂꯨꯕ ꯇꯥꯔꯒꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯍꯥꯏꯗꯨꯅ ꯔꯥꯝꯅ ꯍꯥꯏꯔꯛꯏ꯫
Satyanasu Ramda Nupa Thopri Amta Hayudana Haiduna Lanaduna Romance Lake Numit Adu Bardigi Numit Adu Oiki Mapam Maduda Chetrana Tawi Taling Mikubatuda Bangari Lapungi Mikubatu Ubum Tandadi Chetra de Haro Bing of Kelekide Imung Manunda Bangari Lai Hadna Pautami Imung Manunda Su Bangari Ubumatam de Yam Harazaki Ram Mapuga Tomina Mikubatuda Bangari Lapungi Mikubatu Oiki Maramaduna Ramna Mapuda Andaki Matang Sidadi Kana China Bato Wigan Hydra Mala Mapudo Temdanki Madudagi Anga Dugi Birthday Party do Yamna Tijana Yamna Pazana Bangari Silaga Pangtoki Somla Kandadi MP Dugi Mayumda Mahapu Imungaduda Function of the Kobirakti Hydra Sound and Lake Kibani Madura Makoyo Kiladuna came to Kalurano Hospital Gi Sangapunu Midaduda Barton Soida Torokani Haduna Karim Maduna Lerami Hospital Dura Nakwena Kogi, Kok Yalava Singer to Suying Toso Hadna, Karin Naduna, Mapamadudagi Mahsusatki. Bangari so Gyan Yamatare, Lason Tinson Totana, Hospital Gitabakani Tijanatore, Hojiti Jetra, Si Mawanda Homi Bayarani Haduna, Balara Jogi Manager Duna Hydra Labini, Madura Balarajusu, Hoi Hadra Nomai, Tanjadura Ram the Mapana Ponto, Tuna, possessing your clubra, Hospital Gi, Tabing Khan, Locomatori had a worry Chanadura, laying Mikubaduda. Pontoroli Bedu, Nangina Para Haduna, Mapuna Ram the Hangi, Pona do aim the way Shanahogi Hadun Hare, Papa Dunadi, Pona do Pigan or Hadun Habini Adubo, Mupu do not Pona do Namna Paduna, Machano Paduda, Happy Chandra Sekarda, Adonatory Yam Fay, a quick Kungasida Hospital, Hamibi the Mutayam Takachari, Amasun Nangina Chanapa Ram City Yamna Pavangani, Baguba Machano Papo Pasidi, Mapana South sending away Libani Hadun Hare, Mapa Yuahiduta, Matamda Chandra Sekardi. Mamang Takta Mapada Mahal Torum Kibamaya Madu Nisinguba Matamda Mahayam Ikai Jeremy Balarazusu Mahaki Machanapadu Waishanaba Matamda Haraman Kituna Mamitagi Mapita Ki Mapu Dugama Padugo Waishanabagi Mongo Zaba Matamda Ramsu Mamitagi Mapis in Taraki Mataududa Mahaki Makura Bangali Janchelotuna Rambu Timbirami Mapaso Somakanadi Mamitagi Mapis in Tabalekide No Mudi Ramna Mako Yumadra Matamda Satyabu Hana Singna Bidamata, America Digi Doctor Malay Haduna, Bakoi Masel, engagement of Duna Labi Momodu Matamda, Ram the Yamangaki, Imunga to Changatuna, Makoiga engagement of Duna Labi Momodu, Ram no ki, Madura, Satyasu Ram the Mamika Kana Yangai, Imun Manunga Dunadi, Akoya Wara Pakantality, Mina Zupazana respect to Biribani, Lohong Basiga Pibi Hadinari, Madurmapu Harakti Basi. Nakogi Imung Manungi Maming City in a Parayam Tare, Havdi Yamna respect by Muni, Adobo, Nagina Salapado di Americana doctor or Habini, Adobo Satyadi, Kungasila Henning Hadun Hare, Wahiluta Matamdanu Padogi, Mapadre, Agisanopasisu, Americata Lenin Drabani, Maramaduna, Mapamasida Mark Shift Towning Abani, Kungasida Doma Hospital Masai Habzutai, Madugi Mating Pangsu Mahania Drubini Hadun Hare, Wahiluta Matamdadi. Mapu do yam halauki amasung lohong basi yare haduna mahala wa dulotion ki Sorakanadi Satyadi Saumana Loki Maramaduna Mahak Ram Unabalaki Ram the Makweni Sierra Duna Lohong Krasi Hadunare Atubu Ram Nadi Imung Manunga Sibu Equina Namtak Torum Duna Aqua Chela Lohong Basi Edding Amoy The Hik Yamarum Akuyi Babana London da Awa Vazina Kanduna Lake Kibani Maramaduna Ayo Jabati Bagi the Muta Aina Imung Manung Amasung Ayu Babu Wanga the Benate Imung Manungi Harauta Mahabisina Aquinigi Nusibadi Hanamaru Ribani Maramaduna Nangna Ibu Kautopi Crohydra Sahikiagi Matunda Piba Mase Muparakibani Maramaduna Ibu Kaubina Honda Biro Hydra Harry Wahita Matam Satyadiam Sawi Aina Kalamta Tarkaroidi Amasung Aina Munusi Kalikumanang Tabato Palm the Ilhomatargadi I Suso than a Sigani Hydra Sohari Wafam Pumbasi Bangari de Satya Tamaduna Bangari Su Yu Toxiladuna Gera to Tongaduna Imungadula Changi Mahana Satyaga Nupa Topamga Homasi Yaro Hatun Hare Imung Manungi Nupi Singaduga Mahaka Chinda Boda Narakpa Kutanrakpa Hore Nang Luhongde Haduna Su Mi Kanamta Luhongba Yadi Haduna Hari Brahadun Hare Madula Bangari Hare Luhongbati Yai Adubo America Ginupa Luhongba Yaroi London Ginupa Luhongadam Hadun Hare Tanjavadul Machanupi Sungram Su Century Maduri Mamadra Bangaribu Themaduna Karigino Nangna Nupianga Kutari Saduna Serakpani America di Nupado Doctor Sueribani Yamna Suparivani
ꯑꯗꯨꯒ ꯈꯨꯡꯒꯪ ꯑꯁꯤꯗ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯁꯨ ꯃꯍꯥꯛꯅ ꯆꯂꯥꯏꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯪꯒꯥꯂꯤꯅ ꯔꯥꯝꯕꯨ ꯆꯤꯡꯁꯤꯜꯂꯗꯨꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯇꯧꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗꯤ ꯃꯍꯥꯛꯅ ꯁꯤꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯍꯥꯛꯅ ꯑꯃꯦꯔꯤꯀꯥꯗꯒꯤ ꯑꯣꯏꯇꯥꯔꯒꯁꯨ ꯃꯍꯥꯛꯅ ꯂꯟꯗꯟꯗꯒꯤꯅꯤ, ꯁꯇ꯭ꯌꯒꯤꯗꯃꯛꯇ ꯌꯥꯝꯅ ꯐꯔꯕ ꯕꯣꯔꯁꯤꯗꯤ ꯃꯍꯥꯛꯅꯤ ꯍꯥꯏꯗꯨꯅ ꯆꯤꯡꯁꯤꯟꯗꯨꯅ ꯄꯨꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛꯇ ꯃꯍꯥꯛꯄꯨ ꯆꯤꯡꯁꯤꯜꯂꯛꯏꯁꯦ ꯀꯩꯒꯤꯅꯣ? ꯃꯗꯨꯗ ꯕꯪꯒꯥꯂꯤꯅ ꯍꯥꯏꯔꯛꯏ, ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯤ ꯀꯅꯥꯅꯣ ꯈꯪꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯔꯛꯀꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯕꯪꯒꯥꯂꯤꯒꯤ ꯃꯆꯤꯟꯗꯨꯕꯨ ꯔꯥꯝꯅ ꯈꯨꯝꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯆꯟꯅꯨꯄꯤꯒꯤ ꯇꯦꯕ꯭ꯂꯦꯠ ꯑꯗꯨ ꯂꯧꯔꯗꯨꯅ ꯁꯇ꯭ꯌꯗ ꯃꯁꯤꯗ ꯐꯣꯇꯣ ꯂꯧꯊꯣꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯇ꯭ꯌꯁꯨ ꯂꯨꯍꯣꯡꯕꯗꯨ ꯄꯥꯝꯗꯕꯅꯤꯅ, ꯍꯥꯏꯕꯗꯤ ꯔꯥꯝꯕꯨ ꯄꯥꯝꯕꯅꯤꯅ ꯐꯣꯇꯣꯗꯨ ꯄꯨꯊꯣꯔꯛꯏ꯫ ꯔꯥꯝꯅꯗꯤ ꯐꯅ ꯌꯥꯝꯅ ꯊꯤꯡꯅꯕ ꯍꯣꯠꯅꯩ, ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯎꯠꯄ ꯇꯥꯔꯒꯗꯤ ꯄꯨꯡꯃꯥꯡ ꯃꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯁꯇ꯭ꯌꯁꯨ ꯆꯦꯟꯁꯤꯜꯂꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯆꯟꯗ꯭ꯔꯁꯦꯈꯔ ꯑꯃꯁꯨꯡ ꯔꯥꯝꯒ ꯏꯟꯗꯨꯒ ꯄꯨꯟꯅ ꯀꯥꯞꯃꯤꯟꯅꯕ ꯐꯣꯇꯣ ꯑꯗꯨ ꯎꯕꯗꯒꯤꯗꯤ ꯔꯥꯝ ꯑꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗ꯭ꯔꯦ, ꯆꯟꯗ꯭ꯔꯁꯦꯈꯔꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯈꯪꯂꯛꯄꯗꯒꯤꯗꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯂꯣꯏꯅ ꯇꯥꯟꯅꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯕꯪꯒꯥꯂꯤꯅ ꯔꯥꯝꯕꯨ ꯏꯟꯁꯤꯜꯂꯗꯨꯅ ꯃꯍꯥꯛ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯏꯅꯤ, ꯃꯕꯣꯛ ꯑꯗꯨꯁꯨ ꯆꯦꯟꯊꯣꯔꯛꯇꯨꯅ ꯔꯥꯝꯕꯨ ꯆꯩꯖꯛ ꯀꯣꯟꯁꯤꯟꯖꯈꯤ ꯑꯃꯁꯨꯡ ꯃꯁꯨ ꯅꯨꯄꯤꯗꯨꯕꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯣꯟꯖꯔꯝꯃꯤ, ꯍꯥꯟꯅ ꯀꯩꯗꯧꯕꯒꯤ ꯍꯥꯏꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯕꯣꯛꯇꯨꯅ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯕꯨ ꯀꯧꯁꯤꯜꯂꯗꯨꯅ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯅꯄꯨꯗ ꯍꯥꯏꯕ ꯌꯥꯗꯦꯀꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯋꯥꯁꯛꯍꯟꯈꯤ꯫ ꯃꯄꯨꯗꯨꯅꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯉꯥꯡꯅꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯋꯥꯔꯧꯕꯒ ꯂꯣꯏꯅꯅ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯅꯄꯨꯗ ꯇꯥꯍꯟꯒꯅꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕꯨ ꯋꯥꯁꯛꯍꯜꯂꯤꯕꯁꯦ? ꯑꯩ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ, ꯑꯩ ꯑꯁꯤ ꯊꯃꯣꯏ ꯄꯥꯟꯗꯕ ꯃꯤꯅꯤ ꯍꯥꯏꯕꯁꯤ ꯇꯥꯛꯅꯤꯡꯂꯤꯕ꯭ꯔꯥ? ꯋꯥꯐꯝꯁꯤꯡ ꯑꯁꯤꯕꯨ ꯑꯩꯉꯣꯟꯗ ꯂꯣꯠꯅꯕ ꯍꯣꯠꯅꯔꯤꯕꯅꯤꯅꯦ꯫ ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯈꯪꯕ ꯃꯇꯨꯡꯗ ꯑꯩꯅ ꯃꯥꯕꯨ ꯇꯥꯟꯊꯣꯛꯈꯤꯅꯤ ꯍꯥꯏꯕꯁꯤꯔꯥ? ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯍꯥꯛ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟ, ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯥꯡꯍꯟꯗꯨꯅ ꯂꯟꯗꯟꯗ ꯆꯠꯇꯨꯅ ꯂꯩꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯀꯔꯝꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯅꯣꯡꯃꯇ ꯍꯪꯉꯛꯈꯤꯗꯕꯅꯤ꯫ ꯑꯗꯨꯒ ꯉꯁꯤꯅ ꯌꯦꯡꯉꯨ, ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯂꯟꯗꯟꯗꯒꯤ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯕꯨ ꯁꯥꯟꯅꯔꯤꯕꯅꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤ꯫ ꯃꯁꯤꯗ ꯑꯩꯅ ꯀꯔꯤꯝꯇ ꯍꯥꯏꯗꯕꯁꯤꯅꯤꯅꯦ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ꯫ ꯃꯁꯤ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯌꯥꯝꯅ ꯐꯠꯇꯦ꯫ ꯅꯈꯣꯏꯅ ꯑꯩꯕꯨ ꯃꯤꯀꯨꯞ ꯑꯃꯗꯇ ꯏꯟꯊꯣꯛꯄꯤꯕꯒꯤ ꯃꯑꯣꯡꯅꯤꯅꯦ꯫ ꯅꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯉꯤ, ꯃꯗꯨꯗꯤ ꯅꯈꯣꯏꯅ ꯁꯇ꯭ꯌꯒꯤ ꯂꯨꯍꯣꯡꯕꯁꯦ ꯔꯥꯝꯒ ꯍꯣꯡꯕ ꯅꯠꯇ꯭ꯔ ꯄꯥꯝꯂꯤꯕꯁꯦ? ꯐꯔꯦ, ꯑꯩ ꯑꯗꯨ ꯇꯧꯔꯁꯨ ꯇꯧꯔꯒꯦ, ꯑꯗꯨꯒ ꯑꯃꯦꯔꯤꯀꯥꯗꯒꯤ ꯂꯥꯛꯄ ꯃꯤꯁꯤꯡ ꯑꯗꯨꯗ ꯑꯩꯅ ꯂꯨꯍꯣꯡꯕꯁꯤ ꯊꯨꯒꯥꯏꯔꯁꯤ ꯍꯥꯏꯗꯨꯅ ꯑꯩꯁꯤ ꯆꯣꯞꯄ ꯅꯪꯕꯗꯨꯅꯤꯅꯦ ꯅꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯦ꯫ ꯅꯈꯣꯏꯅ ꯑꯩꯅ ꯉꯥꯡꯂꯤꯕ ꯋꯥꯁꯤꯡ ꯑꯁꯤ ꯀꯔꯤꯝꯇ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯉꯤ, ꯃꯔꯝꯗꯤ ꯃꯃꯥꯡꯊꯛꯇ ꯆꯍꯤ 30ꯒꯤ ꯃꯃꯥꯡꯗ ꯃꯄꯥ ꯑꯗꯨꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯣ ꯉꯁꯤ ꯑꯩꯉꯣꯟꯗ ꯃꯍꯥꯛꯅ ꯑꯃꯨꯛ ꯇꯧꯗꯣꯔꯤꯕꯅꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯜꯂꯤꯕꯁꯦ ꯑꯩ ꯇꯥꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯪꯗꯤ ꯅꯪꯒꯤ ꯅꯆꯥꯅꯁꯨꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯧ, ꯑꯩ ꯑꯗꯨꯝ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯆꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯥꯝꯅ, ꯑꯗꯣꯝꯅ ꯀꯩꯗꯧꯕꯒꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯇꯣꯔꯤꯕ? ꯆꯠꯀꯗꯕꯗꯤ ꯑꯩꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯄꯨꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯗꯤ ꯅꯪꯒꯤ ꯅꯄꯥꯗꯩꯁꯨ ꯍꯦꯜꯂꯤꯕꯅꯤ, ꯍꯥꯏꯕꯗꯤ ꯃꯇꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯁꯤꯁꯨ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯅꯪꯅ ꯂꯣꯏꯅ ꯂꯦꯞꯍꯜꯂꯦ꯫ ꯃꯗꯨꯅ ꯔꯥꯝꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯦ ꯑꯩ ꯊꯣꯛꯍꯟꯅꯤꯡꯗꯕꯅꯤ ꯏꯄꯨ꯫ ꯃꯗꯨꯅ ꯀꯅꯥꯗꯅꯣ ꯅꯪꯅ ꯏꯄꯨ ꯀꯧꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯃꯄꯨꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯥꯝꯅ, ꯑꯗꯣꯝꯅꯅꯤ, ꯑꯗꯣꯝꯅ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯔꯥ, ꯑꯩ ꯑꯁꯤ ꯅꯪꯒꯤ ꯅꯁꯨ ꯅꯨꯄꯥꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯗꯤ ꯍꯣꯡꯕ ꯌꯥꯔꯣꯏꯗꯕ ꯋꯥꯐꯝꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯁꯦꯡꯕ ꯍꯥꯏꯔꯝ ꯇꯥꯔꯒꯗꯤ ꯑꯗꯣꯝꯅ ꯌꯥꯝꯅ ꯁꯥꯎꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯅ ꯈꯜꯂꯨꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯑꯗꯣꯝꯗ ꯂꯣꯠꯈꯤꯕꯅꯤ, ꯑꯗꯣꯝꯅ ꯅꯝꯊꯥꯛ ꯇꯧꯈꯤꯕ ꯅꯠꯇꯦ꯫ ꯃꯗꯨꯅ ꯔꯥꯝꯅ ꯃꯈꯥ ꯇꯥꯔꯛꯏ, ꯍꯣꯏ ꯆꯨꯝꯃꯤ, ꯑꯩꯅ ꯁꯇ꯭ꯌꯕꯨ ꯅꯨꯡꯁꯤ, ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯅ ꯁꯇ꯭ꯌ ꯅꯨꯡꯁꯤꯕꯕꯨꯗꯤ ꯑꯗꯣꯝꯕꯨ ꯅꯨꯡꯁꯤꯕꯅ ꯍꯦꯜꯂꯤ꯫ ꯑꯩꯗꯤ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯍꯔꯥꯎꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕꯅꯤ, ꯑꯗꯣꯝꯕꯨ ꯍꯔꯥꯎꯕ ꯄꯥꯝꯃꯤ, ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯁꯦ ꯄꯨꯟꯁꯤꯟꯕ ꯄꯥꯝꯕꯅꯤ꯫ ꯑꯩꯅ ꯃꯁꯨꯝꯅ ꯈꯜꯂꯨꯔꯤꯕꯁꯤ ꯑꯔꯥꯟꯕ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯄꯨꯗꯨꯅ ꯍꯪꯉꯛꯏ꯫ ꯑꯗꯨꯒ ꯑꯩꯅ ꯂꯥꯜꯂꯒ ꯑꯗꯣꯝꯅ ꯀꯩꯒꯤꯗꯃꯛꯇ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯣꯔꯤ? ꯑꯗꯣꯝꯅ ꯍꯥꯏꯈꯤꯕꯗꯥꯏ, ꯑꯗꯣꯝꯒꯤꯗꯤ ꯅꯤꯌꯣꯝ ꯑꯃ ꯂꯩꯈꯤꯕꯗꯥꯏ, ꯃꯔꯥꯜ ꯂꯩꯕ ꯃꯤꯗꯨꯗꯤ ꯇꯟꯊꯤ ꯐꯪꯒꯗꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯑꯣꯏꯅ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯆꯟꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯕꯥꯏꯛ ꯇꯣꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ, ꯍꯥꯏꯕꯗꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯂꯥꯛꯏ꯫ ꯃꯈꯣꯏꯒꯤ ꯃꯈꯨꯔꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯂꯩꯍꯧꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯕꯣꯛ ꯑꯗꯨꯅ ꯃꯄꯨꯗꯨꯒꯤ ꯃꯅꯥꯛꯇ ꯆꯥꯛ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯃꯥꯅ ꯋꯥꯔꯤ ꯂꯤꯔꯩ ꯃꯗꯨꯗꯤ ꯃꯃꯥꯡꯊꯛꯇ ꯅꯪꯒ ꯂꯨꯍꯣꯡꯉꯝꯗꯥꯏ ꯃꯇꯝꯗ ꯅꯪꯒꯤ ꯐꯣꯇꯣ ꯌꯦꯡꯍꯟꯗꯨꯅ ꯑꯩꯕꯨ ꯅꯪꯒ ꯂꯨꯍꯣꯡꯉꯨ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯩ ꯌꯥꯝꯅ ꯀꯞꯈꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯅꯪꯒꯤ ꯅꯨꯄꯥ ꯑꯁꯤ ꯅꯪꯒꯤ ꯏꯁꯣꯔꯅꯤ ꯍꯥꯏꯗꯨꯅ ꯈꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯆꯨꯝꯃꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯅꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯤꯔꯝꯗꯒꯤ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯀꯌꯥꯃꯔꯨꯝ ꯄꯤꯕꯅꯤ, ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯃꯍꯥꯛꯄꯨ ꯇꯥꯟꯊꯣꯛꯈ꯭ꯔꯦ, ꯑꯃꯨꯛꯇ ꯐꯥꯎꯕ ꯈꯥꯝꯅꯕ ꯍꯣꯠꯅꯈꯤꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯉꯁꯤ ꯈꯪꯂꯦ, ꯅꯪ ꯑꯁꯤ ꯂꯥꯏ ꯅꯠꯇꯦ, ꯅꯪꯗꯤ ꯏꯆꯝ ꯆꯝꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫
ꯃꯔꯝ ꯑꯗꯨꯅ ꯅꯪ ꯂꯩꯍꯧꯔꯣ ꯑꯩꯗꯤ ꯏꯁꯨꯒ ꯂꯩꯖꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯃꯥ ꯃꯐꯝ ꯑꯗꯨꯗ ꯀꯞꯄ ꯊꯣꯛꯂꯛꯏ ꯅꯥꯇꯩ ꯆꯥꯗꯕ ꯀꯔꯤꯝꯇ ꯀꯥꯟꯅꯗꯕ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯂꯩꯔꯤꯕꯁꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯀꯞꯄꯗꯨꯅ ꯊꯣꯛꯂꯛꯄꯅꯤ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯄꯥꯅ ꯐꯣꯟ ꯇꯧꯔꯛꯏ ꯃꯗꯨꯗ ꯍꯣꯁꯄꯤꯇꯥꯜꯒꯤ ꯊꯕꯛ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯔꯦ ꯑꯩ ꯈꯨꯡꯒꯪꯗ ꯌꯧꯁꯤꯜꯂꯛꯑꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯆꯥꯅꯨꯄꯥꯁꯨ ꯃꯄꯥꯗ ꯀꯔꯤ ꯍꯥꯏꯗꯨꯅ ꯈꯨꯝꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯈꯤꯗꯦ ꯃꯔꯝꯗꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯈꯟꯅ ꯆꯩꯅꯔꯗꯨꯅ ꯃꯍꯥꯛꯄꯨ ꯇꯥꯟꯊꯣꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯕꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯄꯥꯗꯨꯅꯗꯤ ꯈꯪꯗꯕꯅꯤꯅ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯍꯣꯏ ꯌꯧꯁꯟꯕꯤꯔꯣ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯍꯥꯏꯈꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯥꯗꯨ ꯍꯤꯛꯅ ꯀꯞꯈꯤ ꯇꯟꯖꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯕꯤꯔꯖꯨ ꯍꯥꯏꯕꯗꯤ MP ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯅ ꯎꯇꯨꯞꯅ ꯊꯣꯝꯈꯤ ꯔꯥꯝꯁꯨ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯈꯤ ꯔꯥꯝꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯇꯟꯖꯥ ꯌꯦꯡꯂꯗꯨꯅ ꯃꯆꯟꯅꯨꯄꯤ ꯑꯗꯨꯕꯨ ꯕꯤꯔꯖꯨ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯖꯤꯞꯇ ꯍꯥꯞꯀꯠꯇꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤ ꯔꯥꯝꯁꯨ ꯃꯈꯣꯏꯕꯨ ꯈꯨꯡꯒꯪ ꯑꯗꯨꯗ ꯀꯣꯏꯊꯤ ꯊꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯔꯥꯝꯁꯨ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯆꯪꯁꯤꯜꯂꯛꯏ ꯃꯐꯝ ꯑꯗꯨꯗ ꯇꯥꯔꯤꯕ ꯌꯨꯕꯤ ꯑꯗꯨꯕꯨ ꯂꯧꯈꯠꯂꯗꯨꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯊꯣꯝꯊꯠꯈꯤ ꯒꯥꯔꯤ ꯑꯗꯨꯁꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯄꯨꯞ ꯇꯥꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯔꯥꯝꯅ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯔꯛꯏ ꯐꯨꯕ ꯌꯥꯕ ꯐꯨꯔꯕ ꯃꯇꯨꯡꯗ ꯕꯤꯔꯖꯨꯕꯨ ꯃꯍꯥꯛꯅ ꯊꯥꯡꯅ ꯌꯥꯟꯒꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯪ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯅꯤ ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯥꯠꯄ ꯉꯝꯂꯔꯣꯏ ꯍꯥꯏꯔꯝꯗꯨꯅ ꯔꯥꯝ ꯊꯣꯛꯂꯛꯀꯦ ꯇꯧꯏ ꯑꯗꯣ ꯅꯪꯅ ꯐꯥꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯦ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯅꯪꯒꯤꯁꯨ ꯅꯆꯟꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯔꯥꯝꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯊꯣꯛꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯕꯤꯔꯖꯨꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯔꯥꯝꯗ ꯅꯣꯡꯃꯩ ꯃꯔꯨ 3ꯂꯛ ꯀꯥꯞꯈꯤ ꯃꯍꯥꯛꯇꯤ ꯔꯥꯝꯗ ꯂꯃꯟ ꯈꯨꯝꯅꯤꯡꯗꯨꯅ ꯂꯩꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯔꯥꯝꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥ ꯕꯪꯒꯥꯔꯤꯁꯨ ꯂꯥꯛꯏ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯃꯥꯁꯤꯡ ꯑꯗꯨꯁꯨ ꯂꯥꯛꯏ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯣꯟꯁꯤꯜꯂꯗꯨꯅ ꯕꯤꯔꯖꯨꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯐꯨꯊꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯇꯧꯕꯤꯒꯅꯨ ꯃꯍꯥꯛꯄꯨ ꯀꯟꯕꯤꯌꯨ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯄꯤꯈꯣ ꯍꯥꯏꯗꯨꯅ ꯔꯥꯝꯗ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯕꯤꯔꯖꯨꯕꯨ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯥꯗꯣꯛꯈꯤ ꯔꯥꯝꯕꯨꯁꯨ ꯍꯣꯁꯄꯤꯇꯥꯜ ꯑꯅꯧꯕꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯏ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯄꯥ ꯆꯟꯗ꯭ꯔꯁꯦꯈꯔꯁꯨ ꯊꯦꯡꯅꯈꯤ ꯆꯟꯗ꯭ꯔꯁꯦꯈꯔ ꯑꯃꯁꯨꯡ ꯃꯈꯣꯏ ꯄꯨꯟꯅ ꯍꯣꯁꯄꯤꯇꯥꯜ ꯑꯅꯧꯕꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯊꯣꯡ ꯑꯗꯨꯕꯨ ꯐꯛꯀꯥꯏꯔꯗꯨꯅ ꯃꯅꯨꯡꯗ ꯆꯪꯂꯗꯨꯅ ꯃꯈꯣꯏꯅ ꯔꯥꯝꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯈꯤ ꯑꯣꯄꯔꯦꯁꯟ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯔꯥꯝ ꯒ꯭ꯌꯥꯟ ꯈꯔ ꯂꯥꯛꯈꯤ ꯃꯄꯥꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯊꯣꯛꯈꯤ ꯇꯟꯖꯥꯗꯨꯅ ꯃꯄꯨ ꯑꯗꯨꯁꯨ ꯂꯥꯛꯈꯤ ꯃꯄꯨ ꯑꯗꯨꯅ ꯃꯃꯥꯡꯊꯛꯇ ꯔꯥꯝꯗ ꯍꯥꯏꯔꯝꯈꯤꯕ ꯄꯥꯝꯒꯦꯔꯥ ꯄꯥꯝꯃꯣꯏꯔꯥ ꯅꯪꯒꯤ ꯅꯁꯨ ꯅꯨꯄꯥꯅꯤ ꯆꯦꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯃꯥꯡꯊꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯁꯪꯁꯪꯅ ꯎꯕ ꯍꯧꯔꯛꯏ ꯃꯄꯨ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯄꯨ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯃꯄꯨꯁꯨ ꯅꯅꯥꯛꯇ ꯂꯩꯔꯕꯅꯤ ꯅꯃꯤꯠ ꯄꯥꯡꯊꯣꯛꯂꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯁꯨ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯨ ꯅꯨꯄꯥꯗꯨꯗ ꯃꯄꯨꯗꯨꯅ ꯀꯧꯔꯛꯄꯗꯒꯤꯗꯤ ꯃꯁꯨ ꯅꯨꯄꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯔꯥꯝꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯌꯥꯝ ꯀꯟꯅ ꯈꯟꯅ ꯆꯩꯅꯕ ꯅꯠꯇꯦ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯊꯣꯛꯄꯅꯤ ꯕꯤꯔꯖꯨꯅ ꯑꯩꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯁꯛ ꯈꯪꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯄꯨꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯍꯦꯛ ꯑꯅꯥꯕ ꯐꯔꯛꯄꯒ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯒꯦ ꯒꯨꯔꯨꯖꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯄꯨꯗꯨꯅ ꯉꯁꯤꯗꯒꯤꯗꯤ ꯏꯄꯨ ꯀꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯁꯦ ꯅꯪꯒꯤ ꯅꯄꯨꯅꯤ ꯅꯪꯅꯕꯨ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯃꯃꯥꯡꯊꯛꯇꯗꯤ ꯑꯩꯅ ꯅꯪꯁꯦ ꯃꯁꯛ ꯈꯪꯈꯤꯗꯕꯅꯤ ꯑꯩꯒꯤ ꯃꯤꯠꯁꯦ ꯁꯣꯛꯂꯕ ꯃꯥꯜꯂꯤ ꯑꯩꯅ ꯑꯩꯒꯤ ꯏꯁꯨꯕꯨ ꯑꯋꯥꯕ ꯄꯤꯔꯤꯕꯅꯤ ꯑꯩꯁꯦ ꯉꯥꯎꯔꯕ ꯃꯥꯜꯂꯦ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯃꯈꯣꯡ ꯃꯈꯨꯠ ꯂꯣꯏꯅ ꯊꯤꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯥꯝꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯤꯟꯊꯔꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ ꯆꯠꯂꯁꯤ ꯌꯨꯝ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯔꯥꯝꯗ ꯃꯄꯨꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯗꯣꯛꯇꯔꯗꯤ ꯀꯗꯥꯏ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯥꯝꯅ ꯃꯄꯥꯗ ꯈꯨꯗꯣꯝ ꯊꯤꯜꯂꯤ ꯃꯄꯨꯗꯨꯁꯨ ꯗꯣꯛꯇꯔꯅꯤ ꯈꯜꯂꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯅꯤ ꯃꯗꯨꯗ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯥꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯕꯤꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯣꯝꯅ ꯇꯧꯕꯤꯔꯤꯁꯦ ꯑꯩ ꯄꯨꯟꯁꯤꯒꯤ ꯀꯥꯎꯕ ꯉꯝꯖꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯏꯁꯨ ꯅꯨꯄꯥꯁꯦ ꯄꯨꯕ ꯌꯥꯔꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯁꯨ ꯅꯨꯄꯥꯗ ꯌꯦꯡꯊꯣꯛꯎꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯆꯟꯗ꯭ꯔꯁꯦꯈꯔꯁꯨ ꯃꯄꯥꯗ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯃꯤꯠꯇ ꯃꯄꯤ ꯑꯣꯔꯣ ꯇꯥꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯆꯦꯖꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯌꯨ ꯑꯃꯁꯨꯡ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯄꯥꯗ ꯈꯣꯏꯔꯝꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯃꯍꯥꯛꯅ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯉꯥꯛꯄꯤꯈꯤ ꯃꯇꯧ ꯑꯗꯨꯗ ꯔꯥꯝꯗꯤ ꯍꯔꯥꯎꯖꯕꯅ ꯂꯣꯏꯈꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯒꯤ ꯃꯥꯏꯊꯣꯡꯗꯁꯨ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ ꯃꯄꯥꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯕꯨ ꯀꯣꯜꯂꯒ ꯍꯥꯏꯔꯛꯏ ꯑꯩꯅ ꯈꯜꯂꯨꯕꯗꯤ ꯈꯨꯡꯒꯪꯁꯤꯕꯨ ꯑꯐꯕ ꯇꯧ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯃꯁꯤ ꯊꯥꯏꯅꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯨꯡ ꯍꯥꯟꯅ ꯐ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯈꯨꯡꯒꯪ ꯐꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩ ꯀꯣꯟꯅ ꯈꯪꯉꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯩꯅ ꯑꯩꯒꯤ ꯏꯁꯨꯗꯒꯤ ꯇꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯏꯁꯣꯔꯅ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯥꯁꯤꯅ ꯄꯥꯝꯂꯤꯕ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯊꯨꯡꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯄꯨ ꯑꯗꯨꯅ ꯑꯃꯦꯔꯤꯀꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯥꯏꯅ ꯁꯤꯡꯅꯕꯒꯤ ꯂꯥꯛꯄꯗꯣ
ꯃꯗꯨ ꯍꯥꯏꯗꯣꯛꯈ꯭ꯔꯣ ꯐꯣꯟ ꯇꯧꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕꯁꯤ ꯑꯍꯨꯝ ꯊꯣꯛꯅ ꯍꯣꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯅꯥ ꯀꯅꯥ ꯍꯣꯡꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯔꯥꯝꯒ ꯁꯇ꯭ꯌꯥꯒ ꯕꯪꯒꯥꯂꯤꯒ ꯗꯤꯕ꯭ꯌꯥꯒ ꯑꯃꯁꯨꯡ ꯅꯕꯣꯛꯀ ꯑꯃꯨꯛ ꯍꯟꯅ ꯂꯨꯍꯣꯡꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯁꯨꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯄꯨꯟꯅ ꯍꯣꯡꯈꯤꯗꯨꯅ ꯃꯨꯚꯤ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ ꯃꯌꯥꯝꯅ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯥꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯗꯤ ꯀꯥꯎꯕꯤꯒꯅꯨ ꯑꯩꯁꯦ ꯍꯟꯗꯛ ꯚꯤꯗꯤꯑꯣ ꯈꯔ ꯇꯣꯏꯅ ꯊꯥꯒꯠꯆꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯂꯣꯛ ꯇꯧꯗꯨꯅ ꯅꯥꯗꯨꯅ ꯑꯩꯁꯦ ꯉꯝꯗ꯭ꯔꯦ ꯃꯌꯥꯝꯒꯤꯅꯤ ꯈꯟꯗꯨꯅ ꯂꯣꯛꯁꯦ ꯇꯧꯅ ꯑꯩ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯖꯔꯛꯄꯅꯤ ꯈꯣꯟꯖꯦꯜꯗꯤ ꯈꯔ ꯐꯖꯗ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯊꯥꯒꯠꯆꯔꯤ